ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯔꯤꯀꯤ ꯊꯣꯛꯆꯣꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝ ꯄꯨꯟꯅ ꯋꯥꯔꯤ ꯑꯁꯤ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯊꯕꯛ ꯌꯥꯝꯅ ꯐꯕꯤ ꯂꯩꯁꯅꯥ ꯀꯧꯕꯤ ꯂꯩꯁꯥꯕꯤ ꯑꯃ ꯂꯩꯔꯝꯃꯤ꯫ ꯂꯩꯁꯅꯥ ꯃꯌꯨꯝꯗ ꯌꯦꯟ ꯉꯥꯅꯨ ꯑꯣꯛ ꯂꯣꯏꯔꯒ ꯃꯁꯥꯅ ꯃꯁꯥꯕꯨ ꯊꯕꯛ ꯄꯤꯖꯗꯨꯅ ꯁꯦꯜ ꯀꯌꯥ ꯊꯣꯛꯂꯝꯃꯤ꯫ ꯃꯥꯒ ꯂꯨꯅ ꯇꯤꯟꯅꯖꯕꯤ ꯀꯦꯕꯤ ꯀꯧꯕꯤ ꯁꯨꯅꯤꯡꯗꯕꯤ ꯃꯇꯥ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯀꯦꯕꯤ ꯃꯃꯥ ꯃꯄꯥꯒꯤ ꯑꯃꯠꯇ ꯌꯥꯎꯕ ꯃꯆꯥꯅꯨꯄꯤꯅꯤ, ꯑꯗꯨꯒ ꯂꯩꯁꯅꯥꯗꯤ ꯃꯃꯥ ꯀꯥꯏꯅꯈꯤꯕꯅ ꯃꯄꯥꯒ ꯃꯥꯒ ꯈꯛ ꯂꯩꯔꯝꯃꯤ꯫ ꯂꯩꯁꯅꯥ ꯑꯃꯗꯤ ꯀꯦꯕꯤ ꯃꯁꯛ ꯃꯇꯧ ꯐꯖꯕꯗ ꯃꯃꯤꯡ ꯆꯠꯂꯝꯃꯤ, ꯑꯗꯨꯕు ꯅꯨꯄꯥ ꯑꯃꯠꯇꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯄꯥꯝꯂꯝꯗꯦ꯫ ꯃꯈꯣꯏ ꯑꯅꯤꯁꯤ ꯎꯅꯔꯕꯁꯨ ꯑꯗꯨꯃꯛ ꯈꯠꯅꯕ, ꯎꯅꯗ꯭ꯔꯒꯅ ꯑꯗꯨꯃꯛ ꯍꯪꯅꯕ ꯑꯣꯏꯔꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯂꯩꯁꯅꯥꯅ ꯑꯣꯛ ꯃꯆꯤꯟꯖꯥꯛ ꯊꯥꯛꯂꯤꯉꯩ ꯀꯦꯕꯤꯗꯨ ꯂꯥꯛꯂꯝꯃꯤ꯫ "ꯏꯃꯥꯟꯅꯕꯤ, ꯑꯩꯅ ꯌꯦꯟ ꯃꯀꯣꯟ ꯉꯥꯅꯨ ꯃꯀꯣꯟꯗ ꯂꯩꯍꯧꯗꯦ ꯍꯥꯏꯔꯤꯁꯤꯗꯤ ꯁꯣꯝꯗ ꯑꯣꯛ ꯃꯅꯥꯛꯇ ꯂꯩꯔꯝꯃꯤꯅꯦ꯫ "ꯑꯣ ꯇꯥꯕ꯭ꯔꯣ? ꯑꯣ ꯂꯣꯏꯕꯤꯗ꯭ꯔꯤꯕꯣ?" ꯂꯩꯁꯅꯥꯅ "ꯋꯥꯠꯂꯤ, ꯀꯩꯒꯤꯅꯣ ꯂꯣꯏꯗ꯭ꯔꯤꯕ ꯍꯪꯉꯤꯗꯨꯕꯣ? ꯍꯪꯕ ꯌꯥꯗ꯭ꯔꯕꯣ? ꯑꯍꯥꯕꯤ ꯆꯥꯎꯁꯦꯅ ꯍꯥꯏꯒꯦ ꯇꯧꯕꯅꯤ." "ꯌꯥꯔꯦ, ꯆꯥꯅꯤꯡꯗ꯭ꯔꯦ ꯑꯩ꯫ ꯅꯪꯅ ꯑꯍꯥꯕꯤ ꯆꯥꯃꯟꯗꯅꯅꯦ ꯑꯩꯈꯣꯏ ꯀꯣꯕꯤꯗꯣ ꯑꯝꯇ ꯌꯥꯎꯗ꯭ꯔꯦ, ꯃꯈꯣꯛ ꯉꯥꯛꯇ ꯉꯥꯏꯔꯦ꯫ ꯅꯣꯏ ꯊꯣꯡꯒꯥꯜ ꯃꯌꯥꯗ ꯐꯩꯗꯣꯝ ꯃꯆꯥ ꯑꯃ ꯅꯪꯅ ꯇꯧꯕꯗꯣ ꯑꯗꯨꯗ ꯀꯣꯕꯤ ꯈꯔ ꯍꯧꯔꯤꯗꯨꯗꯤ ꯃꯌꯣꯟ ꯉꯥꯛꯇ ꯉꯥꯏꯔꯕꯅꯦ, ꯑꯗꯨꯁꯨ ꯅꯪꯅ ꯆꯥꯕꯗ꯫ ꯂꯥꯛꯄꯤꯔꯅꯨꯁꯨ ꯁꯨꯛꯌꯥ ꯌꯥꯗꯦ, ꯅꯪ ꯂꯥꯛꯄꯁꯦ ꯃꯥꯡ ꯇꯥꯛꯏ ꯏꯕꯦꯝꯃ꯫ ꯑꯁ ꯌꯥꯔꯦ, ꯊꯨꯅ ꯂꯣꯏꯁꯤꯜꯂꯣ, ꯆꯦꯡꯒ ꯉꯧꯔꯒ ꯄꯨꯔꯕꯅꯦ, ꯑꯩ ꯃꯥꯡꯒꯣꯟꯗ ꯐꯝꯃꯝꯃꯒꯦꯀꯣ꯫ ꯁꯨꯅꯤꯡꯗꯕꯤꯁꯤꯗꯤ꯫ ꯌꯥꯔꯦ, ꯑꯣꯛꯅꯝ ꯅꯝꯕꯤ, ꯉꯥꯡꯗ꯭ꯔ ꯁꯨꯝ ꯂꯩꯔꯅꯨ, ꯂꯥꯛꯎꯀꯣ꯫ ꯀꯦꯕꯤꯗꯨ ꯑꯣꯀꯣꯟ ꯑꯗꯨꯗꯒꯤ ꯊꯣꯛꯈ꯭ꯔꯦ꯫ ꯂꯩꯁꯅꯥ ꯀꯦꯕꯤꯗ ꯃꯃꯤꯠ ꯐꯩꯅ ꯌꯦꯡꯂꯒ ꯂꯩꯍꯧꯏ꯫ ꯑꯣꯛ ꯃꯆꯤꯟꯖꯥꯛ ꯊꯥꯛꯄꯗꯨ ꯂꯣꯏꯁꯤꯜꯂꯒ ꯃꯈꯨꯠ ꯃꯁꯥꯗꯨ ꯁꯦꯡꯅ ꯍꯥꯝꯗꯣꯛꯄ ꯂꯣꯏꯔꯒ ꯃꯥꯡꯒꯣꯟꯗ ꯀꯦꯕꯤꯅ ꯁꯦꯝ ꯁꯥꯔꯤꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯒ ꯐꯝꯃꯤ꯫ ꯂꯩꯁꯅꯥꯅ "ꯀꯔꯤꯅꯣ ꯀꯣꯕꯤꯁꯤꯕꯨ ꯑꯁꯨꯛ ꯌꯥꯝꯅ ꯍꯦꯛꯇꯣꯏꯁꯤꯕꯣ? ꯑꯍꯥꯕꯤꯁꯤꯅ ꯈꯖꯤꯛ ꯈꯛꯇ? ꯀꯩꯅꯣ ꯀꯣꯕꯤ ꯐꯨꯜꯁꯦ ꯑꯅꯤꯈꯛ ꯍꯦꯛꯄꯩꯔꯣ ꯅꯪꯅ ꯑꯗꯨꯛ ꯄꯥꯈꯠꯂꯤꯗꯣ?" "ꯌꯥꯔꯦ ꯏꯕꯦꯝꯃ, ꯑꯩ ꯆꯥꯖꯔꯣꯏ, ꯑꯍꯥꯕꯤꯅꯦ ꯌꯥꯝꯁꯨ ꯌꯥꯝꯗꯦ, ꯀꯣꯕꯤꯗꯨꯅ ꯗꯃꯥ ꯑꯗꯨꯝ ꯍꯦꯛꯆꯤꯜꯂꯦ, ꯅꯣꯡꯃꯇ ꯏꯁꯤꯡ ꯆꯥꯏꯕꯤꯕ ꯂꯥꯛꯄꯗꯤ ꯅꯠꯇꯦꯅꯦ꯫ ꯀꯩꯅꯣ ꯅꯪ ꯆꯥꯔꯣꯏ ꯍꯥꯏꯔꯣ? ꯑꯣ ꯐꯔꯦ ꯐꯔꯦ, ꯑꯗꯨꯗꯤ ꯑꯩ ꯆꯥꯊꯣꯛꯑꯒꯦ ꯂꯣꯏꯅꯀꯣ꯫ ꯀꯣꯕꯤ ꯑꯔꯦꯝꯕꯗꯨꯅ ꯅꯌꯨꯝꯗ ꯄꯨꯈꯤꯗꯣꯏ ꯑꯣꯏꯔꯝꯅꯤꯅꯦ." "ꯂꯦꯝꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯄꯨꯈꯤꯕꯅ ꯐꯠꯇ꯭ꯔꯣ? ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯏꯁꯤꯡ ꯁꯣꯛꯄ ꯊꯣꯛꯎꯁꯤꯗꯅ." "ꯑꯦ, ꯀꯔꯤ ꯅꯨꯃꯤꯠꯅꯣ ꯅꯣꯡꯃꯇ ꯍꯥꯏꯗ ꯋꯥꯒ ꯍꯥꯏꯔꯛꯏꯁꯤꯕꯣ? ꯑꯩꯗꯤ ꯅꯨꯡꯇꯤꯒꯤ ꯑꯗꯨꯝ ꯁꯣꯛꯄ ꯊꯣꯛꯏ, ꯅꯪꯅꯗꯕꯨ ꯅꯇꯟ ꯇꯟꯖꯕꯒꯤ ꯊꯣꯛꯂꯛꯇꯕꯩ ꯋꯥꯅꯤ." "ꯇꯟꯕꯗꯤ ꯑꯗꯨꯝ ꯇꯜꯂꯤꯗ, ꯑꯩꯈꯣꯏ ꯏꯃꯥꯅ ꯌꯥꯝ ꯉꯥꯡꯉꯦꯕ, ꯅꯇꯥ ꯂꯩꯁꯅꯥꯒꯤ ꯃꯇꯧ ꯇꯝꯖꯧꯅ, ꯑꯗꯨꯗ ꯁꯨꯝ ꯅꯨꯡꯉꯥꯏꯇꯗꯅ ꯏꯁꯤꯡ ꯁꯣꯛꯄ ꯐꯥꯎꯗꯤ ꯊꯣꯛꯄꯤꯒꯦ ꯇꯧꯕꯅꯤꯗ." "ꯅꯣꯡꯃꯈꯛ ꯁꯣꯛꯑꯒ ꯊꯥ ꯑꯃ ꯊꯣꯛꯂꯛꯑꯣꯏꯗꯕ ꯑꯣꯏꯔꯗꯤꯅꯦ ꯍꯧꯔꯛꯀꯅꯨ ꯑꯩꯉꯣꯟꯗ꯫ ꯌꯥꯔꯦ ꯆꯥꯍꯧꯔꯣ, ꯑꯩ ꯁꯤꯗ ꯁꯨꯝ ꯐꯝꯃꯒ ꯂꯩꯔꯗꯤ ꯊꯕꯛ ꯑꯝꯇ ꯅꯪꯉꯔꯣꯏ, ꯌꯦꯟ ꯃꯆꯤꯟꯖꯥꯛꯇꯣ ꯑꯝꯇ ꯀꯧꯈꯤꯒꯦ꯫ ꯑꯣꯛ ꯃꯅꯝ ꯅꯝꯕ ꯂꯣꯏꯔꯕꯅꯤꯅ ꯌꯦꯟ ꯑꯃꯨꯛ ꯅꯝꯅꯤꯡꯉꯅꯤꯅꯦ, ꯑꯩ ꯊꯨꯅ ꯆꯥꯍꯧꯔꯒ ꯆꯠꯂꯒꯦ." "ꯃꯅꯝ ꯍꯩꯅꯗ꯭ꯔꯗꯤ ꯀꯩꯗꯧꯕꯩ ꯂꯥꯛꯏꯅꯣ? ꯂꯥꯛꯀꯅꯨꯁꯨ ꯌꯥꯗꯦ, ꯆꯥꯍꯧꯔꯣ, ꯑꯗꯨꯒꯅꯦ ꯂꯣꯏ ꯍꯥꯔꯣ, ꯆꯠꯂꯦ ꯑꯩ." "ꯆꯠꯂꯣ ꯌꯥꯔꯦ, ꯌꯦꯡꯅꯤꯡꯗꯦ ꯅꯁꯛꯇꯣ, ꯐꯅ ꯐꯖꯔꯝꯕ ꯃꯁꯛꯅꯤ, ꯌꯦꯟꯅꯝꯒ ꯑꯣꯛꯅꯝꯒ ꯃꯌꯥꯝꯁꯤꯅꯅꯦ ꯂꯣꯏ ꯍꯥꯠꯈ꯭ꯔꯦ." ꯀꯦꯕꯤꯗꯨ ꯃꯊꯟꯇ ꯉꯥꯡꯗꯨ ꯂꯩꯍꯧꯏ꯫ ꯂꯩꯁꯅꯥꯁꯨ ꯃꯆꯤꯟꯗꯨ ꯄꯩꯊꯣꯛꯂꯒ ꯌꯦꯟꯒꯤ ꯃꯆꯤꯟꯖꯥꯛꯇꯨ ꯑꯃꯨꯛ ꯁꯣꯏꯕ ꯍꯧꯈ꯭ꯔꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯀꯦꯕꯤ ꯆꯥꯕ ꯂꯣꯏꯔꯗꯨꯅ ꯃꯈꯨꯠꯇ ꯀꯣꯕꯤ ꯈꯔ ꯄꯥꯏꯔꯒ ꯃꯣꯔꯣꯛ ꯁꯥꯕꯒꯤ ꯁꯤꯁꯥ ꯀꯥꯝꯂꯒ ꯂꯩꯁꯅꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ꯫ "ꯏꯃꯥꯟꯅꯕꯤ, ꯑꯩ ꯆꯠꯂꯦꯀꯣ, ꯍꯣꯔꯦꯟꯗꯣ ꯏꯁꯤꯡ ꯁꯣꯛꯄ ꯊꯣꯛꯂꯛꯑꯣ, ꯑꯩꯈꯣꯏ ꯊꯣꯡꯒꯥꯟꯗ ꯂꯩꯔꯝꯒꯦꯕ." ꯆꯠꯂꯦ, ꯌꯦꯟꯅꯝꯁꯤꯒꯅꯦ ꯃꯁꯛꯁꯤꯒ." "ꯌꯥꯔꯦ ꯆꯠꯄꯤꯈ꯭ꯔꯣ, ꯀꯣꯜꯂꯤꯛꯇꯨꯁꯨꯅꯦ ꯅꯝꯁꯤꯜꯂꯒ ꯊꯝꯃꯝꯒꯅꯤꯅꯦ, ꯇꯜꯂꯤ ꯈꯨꯇꯟꯁꯤꯒ, ꯏꯁꯤꯡ ꯁꯣꯛꯄ ꯊꯣꯛꯄ ꯉꯥꯏꯔꯝꯒꯦ ꯀꯥꯏꯅ." "ꯉꯥꯡꯗ ꯂꯩꯔꯅꯨꯀꯣ, ꯊꯣꯛꯑꯦꯀꯣ ꯑꯩ." ꯂꯩꯁꯅꯥ ꯌꯦꯟ ꯃꯆꯤꯟꯖꯥꯛ ꯀꯛꯄ ꯂꯣꯏꯔꯒ ꯌꯦꯟꯁꯤꯡꯗꯨꯗ ꯄꯤꯖꯔꯝꯃꯤ꯫ ꯉꯥꯅꯨ ꯑꯣꯛꯀꯤꯁꯨ ꯑꯋꯥꯠ ꯑꯄꯥ ꯌꯦꯡꯂꯕ ꯃꯇꯨꯡ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡꯗꯨ ꯂꯣꯏꯁꯤꯜꯂꯤ꯫ ꯊꯕꯛ ꯂꯣꯏꯔꯒ ꯏꯪꯈꯣꯜꯗꯒꯤ ꯅꯨꯃꯤꯗꯥꯡꯒꯤ ꯏꯟꯁꯥꯡ ꯑꯗꯨ ꯍꯦꯛꯂꯤ꯫ ꯂꯩꯁꯅꯥꯒꯤ ꯃꯄꯥꯗꯨ ꯏꯁꯤꯠꯂꯨꯕꯒꯤ ꯀꯥꯔꯛꯏ꯫ "ꯕꯦꯝꯃ, ꯏꯟꯁꯥꯡ ꯍꯦꯛꯂꯤꯕ꯭ꯔꯥ? ꯁꯤ ꯉꯥꯁꯤꯡꯁꯦ ꯑꯃꯨꯛꯇ ꯂꯧꯁꯤꯜꯂꯨ ꯂꯥꯎ, ꯏꯄꯥ ꯏꯔꯨꯒ ꯑꯃꯨꯛꯇ ꯂꯨꯖꯒꯦ." ꯂꯩꯁꯅꯥ ꯏꯟꯁꯥꯡ ꯍꯦꯛꯄꯗꯨ ꯂꯣꯏꯁꯤꯜꯂꯒ ꯃꯄꯥꯒꯤ ꯏꯔꯨ ꯂꯨꯖꯅꯕ ꯏꯁꯤꯡꯗꯨ ꯃꯈꯣꯏꯒꯤ ꯄꯨꯈ꯭ꯔꯤ ꯂꯩꯔꯤꯕ ꯑꯗꯨꯗꯒꯤ ꯁꯣꯛꯂꯒ ꯊꯝꯂꯝꯃꯤ, ꯑꯗꯨꯒ ꯃꯄꯥꯅ ꯄꯨꯔꯛꯂꯤꯕ ꯉꯥꯁꯤꯡꯗꯨ ꯁꯨꯃꯥꯡ ꯑꯗꯨꯗ ꯈꯜꯂꯤ꯫ "ꯕꯥꯕꯥ, ꯉꯥꯁꯤꯡꯁꯦ ꯕꯥꯕꯥ ꯏꯕꯥꯅꯤꯈꯛ ꯆꯥꯕꯅꯤꯅ ꯌꯥꯝꯃꯟꯒꯅꯤ, ꯀꯩꯊꯦꯜꯗ ꯈꯔ ꯌꯣꯟꯊꯣꯛꯁꯤꯔꯥ?" "ꯀꯩꯊꯦꯜꯗꯒ ꯌꯣꯜꯂꯒꯨꯝꯁꯤ, ꯈꯔ ꯑꯃꯅ ꯌꯥꯏꯊꯣꯛꯂꯒ ꯊꯝꯂꯣ, ꯅꯇꯥ ꯀꯦꯕꯤ ꯍꯣꯏꯗ ꯈꯔ ꯄꯤꯕꯤꯈ꯭ꯔꯣ,
Ipa isa horen thonglaga khara ma sarsi. Ita kebi hoida mu pidoiba suningda biduda. Hauroklabra mu pharabasu phatrabasu nangi na tanatabro era unare siknagani unadre koithi mu thinagani chalo khara pibiyu ko horen ising sok putholakani haibani adu doina pirage hoi ipa irong ta luzage poche ka se loksilo ngai khone bema awang leikai gi nane memsana yen ahum hairakpani ne loge haidana nangi yen singdubu yonba yaba yawrabro yonba budi yarni papa ado moi gi hongnabi sel tawon haibado handati yaru ko papa adum hek sel do adum tabane ba ina nange gangdaro handakti aduna pharidana nga do pusingkro soida ngangdana adumak leire noi bema leisna nga singa do imungda pusin kirami mapana puruba isitpada yawba poche singa dusu loina samthoklaga hanagi maphamda thamjilami numidang wairam oirakli leisna nga khra paiduna ising sokpa thoklei sumlakpada kebidi makhogi thongalda leiramtre madu leisna na isau langduna kebi hogi yumda changlei o kebiya kebi kedi kedana kebi sabi ita kebi kebidu imungdagi masamana ipapa gai senthorei leisna du mami phaini yengi aduga tumluri orangani ne nangbu ising soknabana thongalda ngairamge haidaina as matamse karangalina ngahak tumthobane kaino nakuta paiduna thibongidi han hekta ureine ngani pabane isilubagi noida sukra piyuna pureini nangi khalagadi ne aisa yam pisaningdaba noigi imaga pabagi khalagane sumpurak silo yari bema yam pisaningdabaga sarano ngase hanamta thamukige aduga salasi ising sokpado imaga pabaga su kaithel thokibani halani aina asapo lairoso haikibani taningdabana loire hausikpu angang macha dongna asapodi chalo ngasi thamuro ngak leiradi numita singkhrani hoi thamlurage leisabi ok loibisidi kebi nga khra do imungda pusilamlaga sanabuna ma pairaga ising sokpa thoklei kaino nasamga do dumaina ipapa kai thola doira nangna mo isolanga kadrana sumtobuni bema matan tali da hining aduga aingodaga tashinari satawrome thengi babuda chaklamamani kebi gi masamdu tan hatlaga lei madu ubuda leisnana sangsiduna subject adu mullaga phatra hali masamdu hatpa loiraga ising sokpa thoklei kebina as ko kase loin secret samhat babu aduman hatnaradine itai bema mi loi shirani samhat pada mi si habadine tadabani nangna kumma mahachadraga samset mangki bagi tawbani khangaba nangkai khangaduna makhoi anidu sumlakpana ising sokpam adu yoksilakli makhoi anine khatna du lakpaduda ising sokpamna leiramba laikai gi miwa ngangbi maukrana as asiglei sabi ani sa tholene tawrise taningdabna loirani aika khra thuna sogana chalhaurasi mau amana mo haire masaksu phana phajari ni amasina yen manam nganu manamo namtibana amasina chahi kaya iruludabagi haina dabna loire mau amana mo haire mamana bisingdi mayunga loina palaga masa phau yawnakre asigi leisabi manam namtibi ani sibo nupa koidaba zatlo o karai de koirani ge manam khunam thising siga aikhoi phauba kai da sele nupadi kari gi seloi kebina as adagi mau khra ibani yenglaga makhoi masen wahainari sia de yengune ising sia thuna soklaga chakhiba yabado miwangang da lairi mali tasiluno mathau leitabana ibani hiwangang nazaragane puthari oiramni ini indon sing ising sokpuda loiradi kakhatpiro akhoi mu soksage mau amana o karani bema ibemu hoibu kayam phajadana lambi ga thalaga thamdorino leisnana kaino ine wagi wasum na ngangbiro gosimo ko la ngangai dubu nate adubu kaigino bema manam nam thibia okthi manam wo yenthi manam wo leiba ngamtre ne khoi ising sokpo tholakada boirabadi ne kharasu luna nana tholau kaidorage kebina hemong singhan be nangna ita lesnada adumai ngangi do kalakpoi natro
Itani yen nganu ok loiduna sir mayam thokpasida noidi kalaido loi khangzabado. Mau amana haire. Asinane masung khara saramgani mage aduna songthoklaga wa nganglibani iruluni khangdabisi. Kariya aibu iruluni khangdabi kaina noi aigi yumda laga lummaga yenglabro yam khangba sar ngangiduba yemi chalo chalo ising soki chalo ba. Mau khradu ngangna bangam lektabadagi makhoi ising singdo soklaga miwa ngangna dana satki. Leisnaga kebi gasu ising soklaga mayum lamda laklammi. Aikhoi suningda bising asidi aigi misangdaga waga yam ngangbigo. O itanu sibise mau mayam sangdana saidat pigi dawre na ngangbi bai wani. Ado haisu haibani nangi yela nganuramadi pisabada phabani nangi misang sangbibagi. Haure mu maihongna bisi nang adumai tawraga chai biyen nganu myamse kayam diyame ha. Haima ai ama leibagi khara sabi wani nangi oktu phawbudi aisu chage haididana. Yare bema nayim yore leho chachakhrage. Kauni ko aina haibado chabi yare handakti marung kokpi ngakta ngaireba. Koktabra kha yarongani adu thide sase ai sange ko kauni haisini. Yingning bisidi. Leisnadu ising sanabundu nakanda yeplaga mayumda sanglei. Memsadu sumangda leplaga leirami. E inya la amiro. Ibema la amini. Nangi yendo khara leiga haidana nasaidagi ibema lakpa ngairini. Inya mangonsida kakhala phambiyo ai isingsa imungda amuta thamlukige. Phamdrabasu yarida chalo isingdo thamjinjaruro. Leisna imungda prabhab sangduna isingdu thamlure aduga memsaga punna yen makon adomda lai. Inina pamada adum khanbiro yenbu masing kayana lawdoisiba. Angang kainadi ahum laro haibani. Ibemana khara lumbadu khallaga hekpiro. Nanenagane phaba ngampona teda. Adoine ai sildi taba ngamloreko mamangdasu sel yam tan loyon thokre. Ai sendongamda tonghawdeba. Hoida nane khangida. Asidagi yen angang bisya masimadi phajari bema. Asise masi yawhallo. Memsana magena pamadu khali leisnadu memsagi mongduda sauningbuda loirabani. Ngayak leiraga amasi pami aduto adum hek tawraga leiri. Leisnana ingena lawdo yense masing ahum naidaine se siga ahumse asi lawro amaga chapmanabani lumbasu. Yen singse phajamandana amasu loin hek pami tawrise. Phare nangna khalaklibase asi oine hek lawrage. Leisnana khanba yen adu memsana lawrammi. Yen adugi matik saba seldu piramlaga satkri. Leisnasu sel adu lahuraga imungda sanglei. Aikhoi pabaduna kadaidu mu chakrabasa yasangla kansida. Leisna yasanglakpagi laiduk tharaga saksangda chak thongba haure. Leisnagi mapadu imungda sanglei. Bima chak thonglabra sese hawai tharakni ngadugu thongnaba kaithildagi lawribani. Leidrasu yarabadubu pabasidi. Hawai tharakse hapaga thongmani hen hawbani. Thonglo chak lamlabani ai. Leisna mapana chak lame haibaduda chak adu thuna loisinaba thongkhre. Somna kebi hoidani kebidu saksangna phamli mamaduna sak thongli. Ima ita leisnana pirakpa ngado adu tawraga chasiko. Hey napanadi thongba saningi thongona hairamnine. Ai saningde haiba tu asida kobi masoi lerise asisi thonglaga hawai chardo adudu metlasi umoroka aduga ngaduga sarsiba. Tinga chume. Isadine thabak tale haibagi wani. Chabagi maramdadi hawba hawtabase phajana khangli satnine. Khangdadi kainoi chagina sardi hawna sabna phatra. O saninglabadine kobi simalo. Kebigi mapadu saksangda sanglei. Karino numidang sida insang malibusina. Baba hangsik thongnabane. Natana pirakpa ngadu thong hairambadaine aibo. Ai saningdi siwina thonglaga ngadu taroga sase aduni hena hawdoini. Thonglo isana saningbudo chak loraga kaurauko ipa mangonda hangchit langlaga phamge. Hoi baba ibema nangbu phanasu saurabani. Irugato sit nana luraga leiba yadabro. Thabak ama taw harabasu talina mangthai. Nata leisna hoigane kayada khenariba.
ꯍꯧꯔꯛꯑꯅꯤ ꯑꯩꯈꯣꯏ ꯃꯥꯒꯤ ꯍꯧꯅꯕꯤ ꯍꯧꯔꯛꯄ ꯅꯠꯇꯦꯅꯦ ꯃꯌꯥꯝꯁꯤꯅꯅꯦ ꯅꯪ ꯎꯕꯗ ꯅꯣꯛꯅꯔꯤꯕꯁꯦ ꯈꯪꯗꯕ꯭ꯔꯣ ꯅꯪ ꯍꯥ ꯑꯉꯥꯡ ꯃꯆꯥꯅ ꯐꯥꯎꯕ ꯏꯔꯨ ꯂꯨꯅꯤ ꯈꯪꯗꯕꯤꯅ ꯂꯛꯅꯔꯤꯗꯣ ꯅꯠꯇꯦ ꯑꯩꯅ ꯍꯥꯏꯕꯗꯤ ꯊꯕꯛꯇꯨ ꯇꯜꯂꯕꯁꯨ ꯅꯥꯟꯅꯗꯤ ꯂꯩꯌꯨ ꯍꯥꯏꯕ ꯑꯩ ꯋꯥ ꯌꯥꯝ ꯉꯥꯡꯍꯟꯒꯅꯨꯀꯣ ꯈꯔ ꯍꯦꯟꯃꯜꯂꯕꯅꯤꯅ ꯍꯣꯏꯕ ꯏꯃꯥ ꯉꯁꯥꯏꯁꯨ ꯏꯁꯤꯡ ꯁꯣꯛꯄ ꯊꯣꯛꯂꯨꯔꯤꯅꯤ ꯏꯇꯥꯒ ꯃꯤ ꯑꯩ ꯏꯃꯨꯡꯒꯤ ꯊꯕꯛꯀ ꯇꯧꯕ ꯍꯧꯔꯕꯅꯤ ꯍꯩ ꯏꯟꯁꯥꯡꯗꯣ ꯐꯖꯅ ꯃꯜꯂꯨ ꯇꯤꯟ ꯀꯥꯡꯒ ꯌꯥꯎꯒꯅꯤ ꯅꯝꯊꯤꯕꯤꯁꯤꯗꯤ ꯏꯃꯥꯅ ꯐꯥꯎꯕ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯕ ꯂꯩꯀꯥꯏ ꯃꯤꯈꯩꯅ ꯍꯥꯏꯕꯗꯤ ꯑꯩ ꯀꯩꯁꯨ ꯈꯟꯗꯦ ꯑꯗꯨꯒ ꯏꯃꯥꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯁꯤꯗꯤ ꯑꯩ ꯈꯥꯡꯕ ꯉꯝꯗꯦ ꯅꯝꯊꯤꯕꯨ ꯅꯝꯊꯤ ꯍꯥꯏꯕꯅꯤ ꯂꯩꯁꯥꯕꯤ ꯐꯥꯔꯥꯎ ꯐꯥꯎ ꯁꯨꯝ ꯉꯥꯡꯅꯈꯤꯗ꯭ꯔꯣ ꯂꯩꯕ ꯉꯝꯗ꯭ꯔꯦꯅꯦ ꯑꯩꯈꯣꯏ ꯌꯥꯔꯦ ꯈꯪ ꯉꯥꯡꯉꯗꯤ ꯏꯇꯥ ꯍꯣꯏꯗ ꯍꯌꯦꯡ ꯌꯦꯟ ꯑꯝꯇ ꯊꯣꯡꯉ ꯆꯥꯔꯨꯒꯦ ꯑꯗꯨꯒ ꯏꯔꯨꯖꯔꯒꯦ ꯃꯤꯅ ꯋꯥꯅ ꯂꯣꯏꯖꯔꯤꯕ ꯌꯦꯟꯗꯣ ꯅꯪꯅ ꯑꯗꯨꯝ ꯆꯥꯊꯣꯛꯄꯤꯌꯨ ꯀꯣ ꯅꯣꯡꯃꯗꯤ ꯊꯤꯅ ꯉꯥꯡꯉꯛꯄ ꯁꯣꯏꯗ꯭ꯔꯕꯅꯤꯅ ꯃꯥꯏ ꯉꯥꯡꯖꯔꯛꯁꯅꯤ ꯑꯁ ꯑꯩꯉꯣꯟꯗꯒꯅꯦ ꯉꯥꯡꯕ ꯉꯝꯕ ꯅꯠꯇꯦꯕ ꯃꯥꯒꯤ ꯌꯦꯟꯗꯣ ꯑꯩꯅ ꯈꯔ ꯈꯔ ꯆꯥꯕꯤꯗ꯭ꯔꯗꯤ ꯀꯅꯥ ꯆꯥꯕꯤꯗꯣꯏꯅꯣ ꯃꯣꯏ ꯄꯥꯕ ꯍꯥꯏꯔꯦ ꯁꯥ ꯌꯦꯟ ꯆꯥꯗꯦ ꯏꯇꯥꯁꯨ ꯃꯊꯟꯇ ꯆꯥꯕ ꯇꯜꯂꯦꯅ ꯁꯨꯡꯆꯥ ꯆꯥꯗꯕꯅꯤ ꯑꯩꯅ ꯈꯔ ꯈꯔ ꯍꯧꯔꯒ ꯆꯥꯔꯤꯅꯤ ꯍꯩ ꯌꯥꯔꯦ ꯄꯥꯈꯨꯝ ꯋꯥꯠꯇꯕꯤ ꯏꯟꯁꯥꯡꯗꯣ ꯃꯟꯕ ꯂꯣꯏꯔꯗꯤ ꯄꯤꯔꯛꯑꯣ ꯁꯤ ꯂꯣꯏꯔꯕꯅꯦ ꯐꯖꯅ ꯊꯣꯡꯉꯣ ꯏꯃꯥ ꯍꯣꯏ ꯌꯥꯔꯦ ꯆꯠꯂꯣ ꯅꯪꯒꯤ ꯀꯥꯗꯔ ꯀꯔꯤꯅꯣ ꯏꯃꯥꯅꯦ ꯅꯝꯊꯤꯕꯅ ꯂꯩꯕ ꯉꯝꯗ꯭ꯔꯦ ꯀꯦꯕꯤ ꯃꯃꯥꯗ ꯃꯆꯤꯟꯗꯨ ꯄꯩꯁꯤꯜꯂꯝꯂꯒ ꯃꯥꯒꯤ ꯀꯥꯗ ꯆꯪꯈ꯭ꯔꯦ ꯐꯃꯨꯡꯗ ꯐꯝꯅ ꯐꯝꯅ ꯃꯊꯟꯇ ꯋꯥꯈꯜ ꯀꯌꯥꯁꯨ ꯈꯜꯂꯤ ꯑꯩꯁꯤꯕꯨ ꯌꯥꯝꯅ ꯃꯣꯠꯅ ꯆꯠꯂꯅꯦ ꯏꯃꯥꯁꯦ ꯅꯍꯥꯟꯈꯩ ꯑꯩꯉꯣꯟꯗ ꯁꯨꯃꯥꯏꯅ ꯍꯥꯏꯗꯕꯅꯤ ꯑꯩ ꯅꯨꯡꯉꯥꯏꯈꯤꯔꯣꯏ ꯈꯜꯂꯒ ꯍꯥꯏꯗꯕ ꯑꯣꯏꯔꯝꯒꯅꯤ ꯏꯃꯥ ꯄꯥꯕꯅ ꯆꯥꯛ ꯆꯥꯃꯤꯟꯅꯕꯗ ꯊꯨꯅ ꯆꯥꯔꯒ ꯑꯩꯈꯣꯏꯈ꯭ꯔꯤꯗꯣ ꯅꯝꯊꯤꯕꯩ ꯑꯣꯏꯔꯝꯅꯤ ꯑꯁ ꯑꯣꯟꯊꯣꯛꯅ ꯇꯜꯂꯦꯗ ꯑꯩꯗꯤ ꯍꯌꯦꯡꯗꯤ ꯏꯔꯨꯖꯔꯒ ꯅꯥꯟꯅ ꯂꯨꯔꯒꯅꯦ ꯏꯔꯨꯒꯁꯦ ꯅꯥꯟꯅ ꯂꯨꯔꯒ ꯁꯝꯒꯁꯦ ꯐꯖꯅ ꯍꯥꯠꯇꯣꯛꯂꯒ ꯏꯇꯥ ꯂꯦꯁꯅꯥ ꯍꯣꯏꯗ ꯆꯠꯂꯨꯒꯦ ꯑꯗꯨ ꯑꯣꯏꯔꯗꯤ ꯃꯥꯁꯨ ꯌꯦꯟ ꯆꯥꯁꯦ ꯍꯥꯏꯕꯗ ꯌꯥꯔꯛꯄ ꯌꯥꯏꯌꯦꯕ ꯀꯦꯕꯤ ꯋꯥꯈꯜꯒ ꯅꯨꯡꯉꯥꯏꯔꯒ ꯐꯃꯨꯡꯗ ꯍꯤꯞꯇꯨꯅ ꯆꯥꯛ ꯂꯣꯏꯕ ꯉꯥꯏꯔꯒ ꯂꯩꯈ꯭ꯔꯦ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯆꯥꯛ ꯆꯥꯅꯕ ꯃꯃꯥꯅ ꯀꯧꯔꯛꯏ ꯏꯃꯥ ꯑꯩꯒꯤ ꯆꯥꯛꯇꯣ ꯊꯝꯂꯝꯃꯣ ꯑꯩ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯆꯥꯔꯒꯦꯕ ꯍꯩ ꯄꯨꯟꯅ ꯆꯥꯎꯔꯣ ꯁꯤ ꯂꯥꯛꯑꯣ ꯑꯩ ꯆꯥꯅꯤꯡꯗ꯭ꯔꯦ ꯍꯥꯏꯕ ꯏꯃꯥꯒ ꯄꯥꯕꯒ ꯑꯗꯨꯝ ꯆꯥꯔꯣ ꯑꯩ ꯍꯣꯔꯦꯟ ꯂꯥꯝꯃꯀꯥꯟꯗ ꯆꯥꯔꯒꯦ ꯃꯃꯥꯒ ꯃꯄꯥꯒ ꯑꯗꯨ ꯃꯆꯥꯅ ꯆꯥꯛ ꯆꯥꯅꯤꯡꯗ꯭ꯔꯦ ꯍꯥꯏꯕꯗꯨꯗ ꯃꯥꯒꯤ ꯁꯔꯨꯛ ꯑꯗꯨ ꯊꯝꯂꯒ ꯆꯥꯛ ꯆꯥꯈ꯭ꯔꯦ ꯀꯦꯕꯤꯗꯨ ꯃꯇꯣꯝꯇ ꯏꯊꯟꯇ ꯁꯨꯝ ꯏꯀꯥꯏꯖꯔꯦ ꯑꯩꯁꯤꯕꯨ ꯃꯅꯝꯒ ꯌꯥꯝ ꯅꯝꯊꯤꯔ ꯖꯥꯠꯂꯥ ꯑꯝꯇꯕꯨ ꯅꯝꯒꯦ ꯃꯅꯝꯁꯤꯗꯤ ꯑꯩ ꯅꯍꯥꯟꯈꯩ ꯄꯨꯝꯃ ꯂꯩꯔꯝꯃꯤꯗꯅ ꯆꯥꯛ ꯑꯝꯇ ꯆꯥꯖꯔꯣꯏ ꯑꯩ ꯏꯔꯨ ꯐꯖꯅ ꯂꯨꯊꯣꯛꯂꯒ ꯆꯥꯔꯒꯦ ꯎꯍꯣꯏꯃ ꯀꯣꯛꯁꯤ ꯉꯥꯎꯈ꯭ꯔꯦꯃꯤ ꯑꯩꯕꯣ ꯑꯁꯨꯛ ꯌꯥꯝꯅ ꯅꯝꯊꯤꯔꯒ ꯂꯩꯔꯝꯃꯤꯁꯤꯕꯨ ꯑꯩꯕꯨ ꯑꯁ ꯅꯨꯃꯤꯠꯇꯨ ꯑꯁꯨꯝꯅ ꯇꯧꯔꯒ ꯍꯧꯈ꯭ꯔꯦ ꯅꯣꯡꯉꯥꯜꯂꯒ ꯀꯦꯕꯤꯗꯨ ꯑꯌꯨꯛ ꯉꯟꯅ ꯍꯧꯒꯠꯇꯨꯅ ꯏꯔꯨꯒ ꯅꯥꯟꯅ ꯂꯨꯊꯣꯛꯄ ꯂꯣꯏꯔꯒ ꯃꯁꯝ ꯑꯁꯥꯡꯕꯗꯨ ꯀꯨꯏꯅ ꯇꯨꯝꯂꯨꯗꯕꯒꯤ ꯉꯁꯤꯗꯤ ꯋꯥꯏ ꯋꯥꯏ ꯇꯥꯔꯒ ꯌꯥꯝꯅ ꯐꯖꯔꯝꯃꯤ ꯑꯌꯨꯛꯀꯤ ꯅꯨꯡꯁꯥ ꯈꯔ ꯊꯣꯛꯂꯛꯄ ꯑꯗꯨꯋꯥꯏꯗ ꯀꯦꯕꯤꯗꯨ ꯃꯁꯝꯗꯨ ꯁꯝꯖꯦꯠ ꯑꯃ ꯄꯥꯏꯔꯒ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯠꯂꯒ ꯂꯩ ꯉꯁꯥꯏ ꯃꯈꯩ ꯀꯦꯕꯤꯒꯤ ꯃꯃꯥꯒ ꯃꯄꯥꯒꯗꯨ ꯃꯆꯥꯒꯤ ꯃꯇꯧꯗꯨ ꯃꯥꯡꯒꯣꯜꯗ ꯐꯝꯂꯒ ꯌꯦꯡꯂꯒ ꯂꯩ ꯍꯩ ꯃꯃꯥ ꯅꯆꯥꯅꯨꯄꯤꯁꯤꯕꯨ ꯉꯥꯎꯔ ꯆꯠꯂꯅꯦ ꯈꯪꯗꯦꯅꯤ ꯃꯄꯥ ꯑꯩꯕꯨ ꯃꯪꯂ ꯇꯥꯏꯕꯪꯂ ꯋꯥꯈꯜ ꯑꯃ ꯏꯇꯥ ꯇꯥꯗ꯭ꯔꯦꯅꯦ ꯀꯩꯅꯣ ꯏꯃꯥꯒ ꯄꯥꯕꯒꯅ ꯃꯥꯡꯒꯣꯟꯗ ꯐꯝꯃꯒ ꯑꯗꯨꯝ ꯂꯩꯗꯨꯕꯣ ꯏꯃꯥ ꯑꯩ ꯆꯥꯛ ꯂꯥꯝꯃꯦ ꯉꯔꯥꯡꯒꯤ ꯑꯩꯒꯤ ꯆꯥꯛ ꯁꯔꯨꯛꯇꯣ ꯆꯔꯥ ꯑꯝꯇ ꯋꯥꯟꯒꯦ ꯍꯩ ꯆꯖꯤꯛꯇꯣ ꯆꯥꯁꯤꯜꯂꯨꯔꯅꯨꯗꯅ ꯏꯕꯦꯝꯃ ꯏꯃꯥ ꯆꯥꯛ ꯊꯣꯡꯒꯠꯂꯒꯦ ꯑꯗꯨꯒ ꯆꯥꯔꯣ ꯉꯝꯃꯔꯣꯏꯆꯣ ꯆꯥꯛ ꯂꯣꯏꯕ ꯉꯥꯏꯔꯗꯤ ꯑꯩ ꯇꯠꯂꯒ ꯁꯤꯔꯅꯤ ꯆꯔꯥ ꯋꯥꯟꯊꯣꯛꯂꯒ ꯑꯩꯒꯤ ꯐꯦꯡ ꯃꯣꯠꯄ ꯂꯩꯔꯤꯁꯦ ꯑꯝꯇ ꯁꯨꯗꯣꯛꯀꯦ ꯀꯦꯕꯤ ꯃꯁꯝꯗ ꯐꯦꯠ ꯐꯦꯠ ꯍꯥꯏꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤ ꯃꯃꯥꯒ ꯃꯄꯥꯒꯗꯨ ꯃꯆꯥꯒꯤ ꯃꯇꯧꯗꯨ ꯉꯛꯅ ꯌꯦꯡꯂꯒ ꯂꯩꯍꯧꯏ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯀꯦꯕꯤ ꯐꯤ ꯃꯌꯣꯝ ꯈꯔ ꯄꯥꯏꯔꯒ ꯊꯣꯛꯂꯛꯏ ꯃꯃꯥꯒ ꯃꯄꯥꯒꯗ ꯐꯤ ꯁꯨꯔꯨꯈꯤꯒꯦ ꯍꯥꯏꯔꯝꯂꯒ ꯀꯦꯕꯤꯗꯨ ꯊꯣꯛꯈ꯭ꯔꯦ ꯊꯣꯡꯒꯥꯜꯂꯣꯝꯗ ꯀꯦꯕꯤ ꯂꯩꯀꯥꯏꯒꯤ ꯄꯨꯈ꯭ꯔꯤ ꯂꯩꯔꯤꯕ ꯗꯣꯝꯗ ꯐꯤ ꯃꯌꯣꯝꯗꯨ ꯄꯥꯏꯔꯒ ꯂꯥꯛꯂꯝꯃꯤ ꯀꯦꯕꯤ ꯎꯕꯗ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯗꯨ ꯀꯦꯕꯤꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯃꯧ ꯈꯔꯅ ꯍꯥꯏꯅꯍꯧꯏ ꯍꯩꯃꯥ ꯑꯁꯤꯕꯨ ꯀꯦꯕꯤ ꯅꯠꯇ꯭ꯔꯣ ꯃꯁꯥꯒ ꯅꯥꯜꯂꯗꯅ ꯃꯁꯝꯒꯁꯦ ꯀꯌꯥꯗ ꯐꯖꯔꯤꯕꯅꯣ ꯌꯦꯡꯉꯨꯅꯦ ꯍꯣꯏꯅꯦ ꯑꯣꯟꯊꯣꯛꯅꯁꯨ ꯐꯖꯈ꯭ꯔꯦ ꯅꯍꯥꯟ ꯃꯈꯩ ꯑꯁꯨꯃꯥꯏꯅ ꯂꯩꯔꯗꯤ ꯄꯥꯈꯪ ꯃꯌꯥꯝꯅꯁꯨ ꯀꯣꯏꯇꯥꯟ ꯍꯦꯛ ꯇꯥꯟꯅꯗꯧꯕ ꯀꯦꯕꯤ ꯉꯥꯡꯅꯔꯤꯕ ꯃꯌꯥꯝꯗꯨ ꯂꯣꯏꯅ ꯇꯥꯔꯤꯕꯅꯤ ꯃꯈꯣꯏꯅ ꯑꯗꯨꯝꯅ ꯍꯥꯏꯅꯍꯧꯕꯗꯨꯗ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯐꯤ ꯁꯨꯐꯝ ꯑꯗꯣꯝꯗ ꯆꯨꯝꯅ ꯂꯥꯛꯂꯝꯃꯤ ꯐꯤ ꯁꯨꯕ ꯍꯧꯔꯛꯄꯗ ꯄꯥꯈꯪ ꯃꯁꯛ ꯃꯇꯧ ꯐꯖꯕ ꯑꯅꯤꯈꯛ ꯂꯥꯛꯂꯝꯃꯤ ꯀꯦꯕꯤꯅ ꯐꯤ ꯁꯨꯔꯒ ꯂꯩꯕꯗꯨꯗ ꯄꯥꯈꯪ ꯑꯅꯤꯗꯨꯒꯤ ꯃꯔꯛꯇꯒꯤ ꯑꯃꯅ ꯀꯩꯅꯣꯝꯇ ꯍꯪꯖꯒꯦꯕ ꯀꯔꯤ ꯄꯥꯈꯪ ꯑꯃꯅ ꯀꯔꯤ ꯈꯨꯐꯖꯅꯣ ꯁꯤꯗꯤ
ꯀꯔꯤ ꯍꯪꯕꯅꯣ ꯁꯨꯝ ꯌꯦꯡꯂꯒ ꯂꯦꯞꯄꯒ ꯂꯩꯔꯤꯁꯤꯕꯣ? ꯁ꯭ꯋꯥꯏꯗ ꯌꯦꯟ ꯉꯥꯅꯨ ꯂꯣꯏꯕꯤ ꯂꯩꯁꯥꯕꯤ ꯑꯃ ꯂꯩꯕꯗꯣ ꯃꯣꯏꯒꯤ ꯌꯨꯝꯗꯨꯕꯨ? ꯑꯣ ꯑꯗꯨꯔꯣ, ꯇꯨ ꯑꯁꯣꯝꯗ ꯂꯩꯔꯛ ꯃꯆꯥ ꯑꯃ ꯂꯩꯔꯤꯁꯦ ꯑꯁꯤꯗ ꯆꯪꯉꯣ, ꯊꯣꯡꯒꯥꯜ ꯑꯅꯤꯁꯨꯕꯗꯣ ꯑꯗꯨꯗ ꯃꯣꯏꯒꯤ ꯌꯨꯝꯅꯤ꯫ ꯑꯣ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ, ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯆꯔꯨꯈꯤꯒꯦ꯫ ꯍꯣꯏ ꯍꯣꯏ, ꯅꯊꯤꯕꯣꯡꯗꯣ ꯆꯥꯔꯒꯅꯦ ꯅꯊꯤ ꯂꯣꯏꯅ ꯐꯥꯏꯗꯔꯣ ꯅꯣꯏ꯫ ꯀꯦꯕꯤꯗꯣ ꯁꯨꯝꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯂꯩꯍꯧꯏ꯫ ꯄꯥꯈꯪ ꯑꯅꯤꯗꯨ ꯊꯪꯅꯕ ꯈꯨꯜꯗꯒꯤ ꯂꯩꯁꯅꯥ ꯍꯣꯏꯗ ꯌꯦꯟ ꯉꯥꯅꯨ ꯂꯩꯕ ꯂꯥꯛꯄꯅꯤ꯫ ꯉꯥꯟꯕ ꯑꯃꯗꯤ ꯄꯥꯏꯈꯣꯝꯕ ꯂꯨꯅ ꯇꯤꯟꯅꯕ ꯃꯔꯨꯞꯅꯤ꯫ ꯃꯈꯣꯏ ꯃꯃꯥꯟꯅꯕ ꯈꯔꯒ ꯆꯥꯛ ꯆꯥꯅꯕꯒꯤ ꯌꯦꯟ ꯂꯩꯕ ꯂꯥꯛꯂꯤꯕꯅꯤ꯫ ꯂꯩꯁꯅꯥ ꯍꯣꯏꯗ ꯃꯈꯣꯏ ꯑꯅꯤ ꯂꯥꯛꯄꯗ ꯂꯩꯁꯅꯥꯒꯗꯤ ꯊꯦꯡꯅꯔꯝꯗꯦ, ꯂꯩꯁꯅꯥꯒꯤ ꯃꯄꯥꯒ ꯑꯣꯏꯅ ꯊꯦꯡꯅꯔꯝꯃꯤ꯫ ꯌꯦꯟ ꯉꯥꯅꯨ ꯈꯔ ꯂꯩꯔꯒ ꯑꯃꯨꯛ ꯂꯥꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤ ꯁꯨꯝ ꯂꯥꯛꯄꯗ ꯀꯦꯕꯤꯗꯨ ꯂꯩꯔꯝꯗ꯭ꯔꯦ꯫ ꯄꯥꯏꯈꯣꯝꯕꯅ, ꯑꯁ ꯉꯁꯥꯏꯒꯤ ꯐꯤꯁꯨꯕꯤ ꯂꯩꯁꯥꯕꯤꯗꯣ ꯂꯩꯔꯝꯗ꯭ꯔꯦꯅꯦ꯫ ꯉꯥꯟꯕꯅ, ꯑꯦ ꯀꯩꯗꯧꯔꯦ ꯂꯩꯁꯥꯕꯤ ꯀꯥꯏꯅ ꯁꯣꯜꯂꯤꯁꯤꯕꯣ? ꯁꯣꯟꯗ꯭ꯔꯗꯤ ꯉꯁꯥꯏꯒꯤ ꯃꯁꯛ ꯈꯨꯐꯖꯗꯨꯗ ꯀꯅꯥ ꯉꯥꯎꯔꯣꯏꯗꯣꯏꯅꯣ? ꯈꯔ ꯂꯩꯔꯒ ꯏꯇꯥꯎ ꯑꯃꯨꯛ ꯂꯥꯛꯁꯤꯀꯣ꯫ ꯑꯦ ꯑꯃꯨꯛ ꯂꯥꯛꯁꯤ ꯀꯥꯏ ꯍꯥꯏꯅꯤ? ꯃꯤꯒꯤ ꯈꯪꯅꯖꯕ ꯂꯩꯔꯝꯃꯗꯤ ꯀꯝꯗꯧꯕ? ꯑꯗꯨꯃꯥꯏ ꯍꯥꯏꯔꯛꯀꯅꯨꯕ, ꯃꯤꯍꯨꯟꯒ ꯁꯨꯗꯦ꯫ ꯁꯛꯇꯥ ꯑꯁꯤ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨ꯫ ꯍꯣꯏ ꯍꯣꯏ, ꯃꯊꯪꯃꯨꯛ ꯂꯥꯛꯄ ꯍꯥꯏꯕꯗꯨꯅꯤ ꯑꯩ ꯍꯥꯏꯔ ꯅꯨꯄꯤꯁꯤ ꯀꯌꯥ ꯍꯩꯅꯗꯦꯗꯣ꯫ ꯃꯈꯣꯏ ꯑꯅꯤꯗꯨ ꯋꯥꯔꯤ ꯁꯥꯟꯅ ꯁꯥꯟꯅꯗꯅ ꯃꯣꯏꯒꯤ ꯈꯨꯜ ꯇꯥꯕ ꯂꯝꯕꯤ ꯑꯗꯣꯝꯗ ꯆꯠꯈꯤꯔꯝꯃꯤ꯫ ꯁꯣꯝꯗ ꯀꯦꯕꯤ ꯐꯤ ꯑꯁꯨꯕꯁꯤꯡꯗꯨ ꯂꯣꯏꯅ ꯐꯧꯗꯣꯛꯂꯒ ꯂꯩꯁꯅꯥ ꯍꯣꯏꯗ ꯂꯥꯛꯂꯝꯃꯤ꯫ ꯏꯇꯥ ꯂꯩꯁꯅꯥ, ꯂꯩꯁꯅꯥ, ꯑꯣ ꯇꯥꯗ꯭ꯔꯣ? ꯑꯣꯛꯅꯝ ꯅꯝꯕꯤ! ꯂꯩꯁꯅꯥꯗꯨ ꯏꯔꯨꯖꯔꯨꯕꯒꯤ ꯃꯁꯝꯗꯨ ꯇꯩꯊꯣꯛꯂꯒ ꯊꯣꯛꯂꯛꯏ꯫ ꯍꯩꯃꯥ ꯀꯔꯤꯅꯣ, ꯏꯇꯥꯗꯤ ꯂꯥꯏꯒꯤ ꯃꯆꯥ ꯃꯥꯜꯂꯒ ꯂꯥꯛꯏꯁꯤꯅ? ꯀꯔꯤ ꯈꯨꯐꯖꯅꯣꯃꯤ? ꯀꯩꯅꯣ ꯍꯧꯖꯤꯛꯇ ꯏꯔꯨꯒ ꯂꯨꯗꯅ ꯇꯧꯔꯤꯁꯤꯅ? ꯌꯥꯍꯧꯕꯨ ꯑꯗꯨꯛ ꯌꯥꯝꯅ ꯊꯦꯡꯕ꯭ꯔꯣ? ꯑꯩ ꯐꯥꯎꯕ ꯐꯤ ꯃꯌꯣꯝ ꯑꯃ ꯁꯨꯕ ꯂꯣꯏꯔꯝꯃꯤ꯫ ꯑꯩꯒꯤ ꯑꯣꯛꯇꯣ ꯂꯣꯏꯅ ꯌꯣꯟꯈ꯭ꯔꯦ, ꯑꯗꯨꯒꯤ ꯃꯀꯣꯟꯗꯣ ꯁꯦꯡꯗꯣꯛꯎꯕꯅꯤ꯫ ꯑꯦ ꯌꯦꯟ ꯂꯩꯕ ꯂꯥꯛꯄ ꯄꯥꯈꯪ ꯑꯅꯤꯗꯣ ꯑꯣꯛ ꯑꯣꯏꯅ ꯂꯩꯔꯒ ꯆꯠꯈ꯭ꯔꯕꯣ? ꯌꯦꯟ ꯂꯩꯕ ꯂꯥꯛꯄꯗꯨꯗꯤ ꯄꯥꯕꯒ ꯑꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯈꯤꯕꯅꯤ꯫ ꯃꯅꯤꯡ ꯂꯩꯀꯥꯏꯒꯤ ꯇꯥꯁꯅꯧ ꯁꯥ ꯀꯛꯄꯗꯣ ꯃꯥꯒ ꯑꯩꯒ ꯑꯣꯛꯀꯤ ꯋꯥꯔꯤ ꯁꯥꯟꯅꯔꯨꯕ꯫ ꯑꯣ ꯑꯗꯨꯗꯤ ꯑꯣꯛꯅꯝ ꯅꯝꯕꯗꯤ ꯐꯔꯅꯤꯅꯦ꯫ ꯌꯥꯔꯦ ꯏꯕꯦꯝꯃ, ꯆꯍꯤ ꯀꯌꯥꯅꯣꯝꯒꯤ ꯃꯇꯨꯡꯗ ꯏꯔꯨ ꯂꯨꯔꯒ ꯌꯥꯝ ꯅꯥꯟꯕꯤ ꯁꯥꯔꯅꯨꯀꯣ, ꯌꯦꯡꯅꯤꯡꯗꯦ꯫ ꯅꯝꯃꯤꯕꯨ ꯅꯝꯃꯤ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯀꯩꯅꯣ꯫ ꯑꯗꯣ ꯅꯪꯒꯤ ꯌꯦꯟ ꯑꯉꯥꯡꯕꯤ ꯑꯃ ꯃꯍꯤꯒ ꯌꯥꯎꯗꯅ ꯉꯧꯔꯒ ꯆꯥꯁꯤꯗꯅ꯫ ꯍꯧꯔꯛꯂꯕ꯭ꯔꯥ ꯑꯃꯨꯛ? ꯍꯧꯕ ꯅꯠꯇꯦ, ꯑꯩ ꯆꯥꯅꯤꯡꯉꯦꯕ꯫ ꯅꯣꯏꯒꯤ ꯄꯥꯕꯒꯤꯅ ꯀꯔꯤꯅꯣ ꯑꯆꯝꯕ ꯑꯃ ꯊꯣꯡꯕꯤꯔꯁꯦ, ꯑꯩ ꯌꯦꯟꯗꯣ ꯁꯦꯝꯕꯤꯔꯛꯑꯒꯦꯕ꯫ ꯑꯩꯁꯨ ꯆꯥꯗꯕꯗꯤ ꯀꯨꯏꯔꯕꯅꯤ꯫ ꯍꯣꯏ ꯐꯔꯦ, ꯈꯔ ꯄꯤꯛꯄ ꯑꯃ ꯈꯜꯂꯒ ꯂꯧꯔꯛꯑꯣ, ꯏꯕꯥꯅꯤ ꯈꯛꯅꯤꯅ ꯑꯃꯨꯛ ꯂꯦꯝꯗꯤ ꯄꯥꯝꯃꯨꯏꯕ꯫ ꯑꯩ ꯌꯥꯎꯔꯤꯁꯤꯗꯤ ꯀꯔꯤꯒꯤ ꯂꯦꯝꯕ? ꯁꯔꯨ ꯑꯃ ꯐꯥꯎꯕꯅꯦ ꯍꯦꯛ ꯂꯦꯝꯍꯜꯂꯣꯏ ꯏꯕꯦꯝꯃ, ꯌꯦꯡꯉꯣ꯫ ꯑꯁ ꯊꯤꯕꯣꯡ ꯂꯥꯎꯁꯤꯗꯤ, ꯆꯠꯂꯣ ꯌꯥꯔꯦ, ꯌꯦꯟ ꯃꯀꯣꯟꯗꯒꯤꯅꯦ ꯑꯃ ꯂꯧꯊꯣꯔꯛꯑꯣ, ꯑꯩ ꯏꯁꯤꯡ ꯑꯁꯥꯍꯜꯂꯝꯃꯒꯦ꯫ ꯍꯣꯏ ꯍꯣꯏ꯫ ꯀꯦꯕꯤ ꯌꯦꯟ ꯑꯃ ꯐꯥꯔꯨꯗꯨꯅ ꯌꯦꯟ ꯑꯗꯨ ꯄꯣꯞ ꯄꯣꯞ ꯊꯣꯝꯗꯨꯅ ꯍꯥꯠꯂꯝꯃꯤ꯫ ꯂꯩꯁꯅꯥꯅ ꯏꯁꯤꯡ ꯑꯁꯥꯕꯗꯨ ꯄꯨꯔꯛꯇꯨꯅ ꯃꯇꯨ ꯐꯣꯏꯕ ꯍꯧꯈ꯭ꯔꯦ꯫ ꯏꯇꯥ ꯀꯦꯕꯤ, ꯅꯪ ꯃꯇꯨꯁꯤ ꯐꯣꯏꯔꯝꯃꯣ, ꯄꯥꯕꯗꯣ ꯑꯁ꯭ꯋꯥꯏꯐꯥꯎ ꯆꯠꯂꯨꯒꯦꯅ ꯍꯥꯏꯔꯝꯕꯅꯤ, ꯍꯜꯂꯛꯑꯗꯤ ꯆꯥꯛ ꯂꯥꯝꯃꯦ ꯍꯥꯏꯔꯅꯤ꯫ ꯌꯦꯟꯁꯤꯒ ꯁꯝꯅꯗ꯭ꯔꯤꯉꯩꯗ ꯃꯥꯒꯤ ꯆꯥꯛ ꯏꯟꯁꯥꯡꯗꯣ ꯑꯩ ꯍꯥꯟꯅ ꯑꯝꯇ ꯊꯣꯡꯉꯨꯈꯤꯒꯦꯕ꯫ ꯍꯣꯏ, ꯅꯣꯏ ꯄꯥꯕꯒꯤ ꯊꯣꯡꯂꯨꯔꯣ, ꯏꯕꯥꯅꯤꯅ ꯀꯣꯟꯅ ꯆꯥꯔꯁꯤ꯫ ꯊꯥꯡꯒ ꯁꯗꯟꯒꯗꯣ ꯑꯝꯇ ꯄꯤꯔꯝꯃꯣ꯫ ꯂꯩꯁꯅꯥꯗꯨ ꯀꯦꯕꯤꯅ ꯍꯥꯏꯔꯛꯄꯈꯩꯗꯨ ꯂꯣꯏꯅ ꯄꯨꯊꯣꯛꯂꯝꯂꯒ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯊꯣꯡꯕ ꯆꯪꯈ꯭ꯔꯦ꯫ ꯂꯩꯁꯅꯥꯒꯤ ꯃꯄꯥꯗꯨ ꯊꯣꯡꯒꯥꯜꯗꯒꯤ ꯆꯪꯂꯛꯏ꯫ ꯀꯦꯕꯤꯅ ꯌꯦꯟ ꯁꯦꯝꯕꯗꯨ ꯎꯕꯗ, ꯅꯣꯏꯒꯤ ꯁꯥ ꯀꯛꯄꯤ ꯆꯥꯕꯤꯁꯦ ꯑꯃꯨꯛ ꯍꯧꯔꯕ꯭ꯔꯥ? ꯄꯥꯕ ꯌꯦꯟ ꯆꯥꯗꯕ ꯀꯨꯏꯔꯦꯅ ꯏꯇꯥꯒꯩꯒ ꯁꯨꯝ ꯆꯥꯁꯤꯅ ꯁꯦꯝꯂꯝꯕꯅꯤ꯫ ꯍꯣ ꯍꯣ, ꯆꯥꯔꯣ ꯆꯥꯔꯣ, ꯅꯍꯥ ꯑꯣꯏꯔꯤꯉꯩ ꯆꯥꯍꯧꯔꯣꯁꯤꯗ ꯂꯩꯔꯦ꯫ ꯅꯇꯥꯗꯤ ꯆꯥꯛ ꯊꯣꯡꯈ꯭ꯔꯕ ꯖꯥꯠꯂꯥ? ꯆꯥꯛ ꯊꯣꯡꯕ ꯆꯪꯈ꯭ꯔꯕꯅꯤ ꯄꯥꯕ, ꯂꯣꯏꯕꯨ ꯂꯣꯏꯔꯝꯗꯧꯔꯝꯃꯅꯤ꯫ ꯑꯣ ꯐꯔꯦ ꯐꯔꯦ꯫ ꯂꯩꯁꯅꯥꯗꯨ ꯆꯥꯛꯈꯨꯝꯗꯒꯤ ꯊꯣꯛꯂꯛꯏ꯫ ꯄꯥꯕ ꯆꯥꯛ ꯂꯣꯏꯔꯦ, ꯄꯥꯕꯒꯤ ꯆꯥꯛ ꯊꯤꯔꯒ ꯊꯅꯝꯂꯕꯅꯤ꯫ ꯍꯣꯏ ꯍꯣꯏ, ꯆꯥꯊꯣꯛꯂꯨꯔꯒꯦ, ꯅꯣꯏꯗꯤ ꯀꯔꯝ ꯀꯥꯟꯗ ꯆꯥꯗꯧꯔꯦ? ꯍꯣꯔꯦꯟ ꯌꯥꯝ ꯊꯦꯡꯅ ꯆꯥꯒꯅꯨꯀꯣ, ꯅꯁꯥ ꯁꯣꯛꯀꯅꯤ꯫ ꯂꯩꯁꯅꯥꯒꯤ ꯃꯄꯥꯗꯨ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯆꯥꯕ ꯆꯪꯈ꯭ꯔꯦ꯫ ꯂꯩꯁꯅꯥꯒ ꯀꯦꯕꯤꯒꯗꯤ ꯏꯟꯁꯥꯡ ꯑꯗꯨ ꯊꯣꯡꯂꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯈꯣꯏ ꯑꯅꯤꯁꯨ ꯆꯥꯛ ꯇꯣꯛꯂꯒ ꯊꯕꯛꯁꯤꯡꯗꯨ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯒ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯐꯝꯂꯤ꯫ ꯀꯦꯕꯤꯅ, ꯀꯨꯏꯅ ꯆꯥꯔꯨꯗꯕꯩꯔ ꯀꯩꯅꯣ ꯈꯪꯗꯦ, ꯌꯥꯝ ꯍꯥꯎꯏ ꯃꯤ꯫ ꯑꯩꯗꯤ ꯆꯥꯕꯕꯨ ꯀꯌꯥ ꯌꯥꯗꯦ, ꯑꯩꯅ ꯊꯣꯡꯕꯒꯤꯔ ꯀꯩꯅꯣ? ꯑꯗꯣ ꯅꯪ ꯌꯦꯟ ꯉꯥꯅꯨꯁꯨ ꯍꯥꯟꯅꯒꯨꯝ ꯌꯥꯝꯗ꯭ꯔꯦ, ꯅꯪꯁꯨ ꯊꯕꯛ ꯈꯔꯗꯤ ꯁꯪꯉꯅꯤꯅꯦ꯫ ꯊꯕꯛꯄꯨꯗꯤ ꯈꯔ ꯁꯪꯉꯅꯤ, ꯃꯅꯝꯁꯨ ꯍꯥꯟꯅꯒꯨꯝ ꯅꯝꯂꯔꯣꯏ, ꯈꯔꯗꯤ ꯐꯔꯅꯤꯅꯦ꯫ ꯑꯇꯩꯅ ꯈꯔ ꯐꯩꯌꯦꯕ, ꯑꯣꯛ ꯃꯊꯤ ꯃꯅꯝꯒ ꯅꯝꯕꯗꯨꯗꯤ ꯅꯪꯅ
ꯑꯩꯅꯅꯦ ꯅꯪ ꯅꯨꯡꯉꯥꯏꯈꯤꯔꯣꯏꯅ ꯁꯨꯝ ꯍꯥꯏꯗꯕꯅꯤ ꯅꯪꯗꯤ ꯌꯥꯝ ꯅꯨꯡꯁꯤꯔꯦꯍꯦ ꯂꯤꯟꯅ ꯄꯨꯝꯕꯒꯤ ꯃꯅꯝꯗꯣ ꯑꯗꯨꯅꯃꯤ ꯈꯪꯂꯕ꯭ꯔꯥ ꯑꯩꯅꯁꯨ ꯅꯪ ꯅꯨꯡꯉꯥꯏꯈꯤꯔꯣꯏꯅ ꯍꯥꯏꯕꯤꯗꯕꯅꯤ ꯃꯁꯤꯗꯕꯨ ꯏꯔꯨꯒ ꯅꯥꯟꯅ ꯂꯨꯔꯒ ꯂꯥꯛꯄꯒꯤ ꯃꯅꯝ ꯅꯨꯡꯁꯤꯕꯩ ꯋꯥꯅꯤ ꯏꯃꯥꯅ ꯉꯔꯥꯡꯗꯣ ꯁꯨꯝ ꯉꯥꯡꯂꯛꯄꯗꯨꯗ ꯑꯩꯁꯨ ꯃꯅꯝ ꯅꯝꯖꯔꯒ ꯌꯦꯡꯉꯨꯕꯅꯤ ꯃꯅꯝꯗꯣ ꯑꯩ ꯀꯣꯛꯀꯥꯁꯦ ꯉꯥꯎꯈꯤꯕꯅꯤ ꯈꯪꯕ꯭ꯔꯥ ꯑꯗꯨꯗꯩꯗꯤ ꯏꯀꯥꯏꯗꯅ ꯑꯩꯁꯨ ꯂꯨꯔꯤꯕꯅꯤ ꯑꯗꯨꯝ ꯂꯨꯔꯗꯧꯅꯤ ꯁꯤꯗꯩꯗꯤ ꯉꯁꯥꯏꯅꯦ ꯑꯩꯅ ꯐꯤ ꯁꯨꯕ ꯊꯣꯛꯂꯛꯄꯗ ꯂꯩꯀꯥꯏꯒꯤ ꯃꯧꯁꯤꯡꯅ ꯑꯩꯕꯨ ꯐꯖꯩ ꯍꯥꯟꯅꯗꯒꯤ ꯁꯨꯃꯥꯏ ꯁꯨꯝ ꯂꯩꯔꯗꯤ ꯂꯩꯀꯥꯏꯒꯤ ꯄꯥꯈꯪꯈꯩꯅꯁꯨ ꯀꯣꯏꯇꯥꯟ ꯇꯥꯟꯅꯅꯤꯒ ꯍꯥꯏꯔꯛꯏ ꯄꯣꯠꯅꯤ ꯈꯪꯉꯕꯣ ꯍꯔꯥꯎꯔꯤꯕ ꯀꯥꯏꯗꯨꯅꯤꯅꯦ ꯍꯔꯥꯎꯔꯤꯕ ꯃꯁꯛꯁꯤꯒ ꯃꯨꯋꯥꯒꯁꯨ ꯀꯣꯏꯅꯤꯡꯉꯤ ꯃꯥꯜꯂꯤ ꯀꯣꯏꯅꯤꯡꯗ꯭ꯔꯗꯤ ꯂꯩꯀꯥꯏꯒꯤ ꯏꯃꯥꯟꯅꯕꯤꯈꯩꯗꯤ ꯃꯌꯨꯝ ꯃꯀꯩ ꯂꯣꯏꯅ ꯄꯥꯟꯗꯅ ꯃꯆꯥ ꯐꯥꯎ ꯂꯩꯅꯈ꯭ꯔꯦ ꯏꯕꯥꯅꯤꯅ ꯁꯤꯗ ꯆꯨꯛ ꯁꯥꯗꯅ ꯁꯛ ꯍꯥꯏꯔꯦ ꯊꯤꯕꯁꯨ ꯅꯠꯇꯦ ꯏꯕꯥꯅꯤꯁꯨ ꯈꯔ ꯃꯄꯥꯟꯒ ꯊꯣꯛꯇꯅ ꯀꯣꯏꯕꯒ ꯆꯠꯁꯤ ꯅꯠꯇ꯭ꯔꯗꯤ ꯌꯨꯝ ꯄꯥꯟ ꯈꯪꯂꯣꯏꯗꯧꯔꯤ ꯍꯩꯕꯤꯔꯦꯗ ꯌꯥꯝꯅ ꯑꯩꯗꯤ ꯑꯗꯨꯒꯨꯝꯕꯒꯤ ꯋꯥꯈꯜꯒꯅꯦ ꯂꯩꯖꯗ꯭ꯔꯦ ꯄꯥꯕꯒꯤ ꯃꯇꯦꯡ ꯄꯥꯡꯂꯒ ꯑꯗꯨꯝ ꯂꯩꯔꯒꯦ ꯈꯜꯂꯕꯅꯤ ꯑꯁ ꯇꯥꯅꯤꯡꯗꯦ ꯌꯥꯝꯅ ꯑꯗꯨꯒꯤ ꯁꯔꯨꯛ ꯉꯁꯤꯗꯤ ꯀꯩꯊꯦꯜꯗꯒꯤ ꯐꯅꯦꯛꯀ ꯐꯤꯒ ꯂꯩꯔꯨꯁꯦ ꯅꯁꯝꯒꯗꯣ ꯐꯖꯅ ꯍꯥꯠꯇꯣꯛꯂꯝꯃꯨ ꯑꯩꯁꯨ ꯌꯨꯝꯗ ꯐꯤ ꯍꯣꯡꯂꯨꯒꯦ ꯂꯣꯏꯁꯤꯜꯂꯒ ꯂꯩꯔꯝꯃꯨꯀꯣ ꯀꯔꯤꯅꯣꯃꯤ ꯉꯁꯤ ꯅꯪꯅ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯌꯥꯝꯁꯤꯕꯣ ꯑꯩ ꯅꯪꯅ ꯇꯥꯏꯕꯪꯅ ꯈꯪꯗ꯭ꯔꯤ ꯋꯥꯅꯤ ꯌꯥꯝ ꯄꯛꯇꯤ ꯏꯇꯥ ꯅꯪꯅꯒ ꯇꯧꯔꯤꯗꯣ ꯅꯪꯗꯤ ꯑꯃꯣꯠꯄꯤꯗꯧ ꯂꯩꯕꯅ ꯑꯗꯨꯅ ꯍꯦꯟꯅ ꯄꯛꯆꯩꯌꯦꯕ ꯌꯥꯔꯦ ꯇꯥꯅꯤꯡꯗ꯭ꯔꯦ ꯐꯤꯕꯝꯗꯨꯒ ꯏꯔꯣꯏ ꯈꯔꯨꯕꯤ ꯍꯦꯛ ꯃꯥꯜꯂꯗꯅ ꯉꯁꯥꯏ ꯈꯩꯕꯨ ꯌꯦꯡꯂꯨꯗꯦ ꯍꯩꯃꯥ ꯍꯥꯏꯒꯨꯝꯂꯗꯅ ꯏꯔꯣꯏꯅ ꯊꯔꯣ ꯑꯣꯟꯕꯗꯣ ꯌꯥꯝ ꯃꯥꯜꯂꯦꯃꯤ ꯆꯥꯛ ꯅꯨꯡ ꯊꯣꯡꯂꯤꯁꯤꯗꯤ ꯅꯪꯁꯨ ꯏꯟꯁꯥꯡ ꯁꯦꯝꯂꯕꯅꯤꯗꯣ ꯍꯥꯏꯗꯅ ꯐꯝꯂꯒ ꯂꯩꯊꯣꯛꯈ꯭ꯔꯦ ꯄꯥꯕꯒꯤ ꯑꯃꯨꯛ ꯊꯣꯡ ꯏꯕꯥꯅꯤꯒꯤ ꯑꯃꯨꯛ ꯁꯤꯗꯕꯨ ꯀꯅꯥꯅ ꯅꯥꯟꯗꯣꯏꯅꯣ ꯍꯣꯏ ꯌꯥꯔꯦꯁꯦ ꯂꯣꯏꯁꯤꯜꯂꯝꯃꯣ ꯑꯩ ꯁꯦꯜ ꯈꯔ ꯄꯨꯔꯛꯂꯒꯦ ꯑꯩ ꯊꯣꯛꯑꯦꯀꯣ ꯀꯦꯕꯤꯗꯨ ꯈꯠꯂꯤ ꯊꯣꯡꯒꯥꯜꯂꯝꯗ ꯆꯦꯟꯊꯣꯛꯈ꯭ꯔꯦ ꯂꯩꯁꯅꯥꯅ ꯀꯦꯕꯤꯕꯨ ꯌꯦꯡ ꯃꯁꯛꯁꯤꯒ ꯏꯔꯥꯡ ꯇꯧꯔꯤꯅꯤ ꯀꯥꯏꯅ ꯌꯣꯡꯅ ꯈꯠꯄ ꯍꯦꯛ ꯃꯥꯜꯂꯗꯅ ꯑꯩ ꯁꯨꯝꯇ ꯂꯣꯏꯁꯤꯜꯂꯨꯈꯤꯒꯦ ꯃꯥꯅ ꯂꯥꯛꯇꯣꯏꯁꯦ ꯃꯀꯦ ꯁꯦꯝꯂꯒ ꯂꯥꯛꯇꯣꯏꯅꯤ ꯅꯍꯥꯟ ꯃꯈꯩꯗꯤ ꯆꯃꯣꯠꯅꯔꯒ ꯂꯩꯔꯨꯕꯅꯤꯅ ꯀꯥꯟꯅꯗꯦ ꯑꯩꯁꯨ ꯀꯩꯀꯩꯅꯣ ꯈꯔ ꯀꯦꯁꯤꯟꯗꯨꯅ ꯑꯝꯇ ꯂꯣꯏꯁꯤꯜꯂꯨꯈꯤꯒꯦ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯀꯦꯕꯤꯗꯨ ꯑꯁꯪꯕ ꯃꯆꯨꯒꯤ ꯐꯨꯔꯤꯠ ꯑꯃꯒ ꯑꯉꯥꯡꯕ ꯃꯆꯨꯒꯤ ꯐꯅꯦꯛ ꯑꯃꯒ ꯁꯦꯠꯂꯒ ꯂꯩꯁꯅꯥꯕꯨ ꯍꯧꯕ ꯂꯥꯛꯏ ꯁꯨꯃꯥꯡ ꯑꯗꯨꯗ ꯂꯦꯞꯂꯒ ꯂꯩꯁꯅꯥꯕꯨ ꯀꯧꯔꯛꯏ ꯂꯩꯁꯅꯥꯁꯨ ꯇꯥꯔꯗꯨꯅ ꯊꯣꯛꯂꯛꯏ ꯍꯪꯒꯥꯝ ꯃꯄꯥꯟ ꯃꯆꯨꯒꯤ ꯐꯨꯔꯤꯠ ꯑꯃ ꯎꯠ ꯃꯆꯨꯒꯤ ꯐꯅꯦꯛ ꯑꯃ ꯁꯦꯠꯂꯒ ꯊꯣꯛꯂꯛꯏ ꯀꯦꯕꯤꯅ ꯏꯇꯥ ꯑꯩꯗꯤ ꯄꯨꯡꯉꯥꯎ ꯉꯥꯎꯔꯦꯃꯤ ꯀꯩ ꯈꯨꯐꯖꯅꯣ ꯅꯍꯥꯟ ꯃꯈꯩ ꯁꯨꯃꯥꯏꯅ ꯀꯦꯗꯕꯩꯔꯣ ꯏꯇꯥꯁꯨ ꯌꯥꯝ ꯐꯖꯔꯤꯁꯤꯗꯤ ꯑꯍꯥꯟꯕꯗ ꯅꯁꯛꯐꯥꯎ ꯈꯪꯂꯨꯗ꯭ꯔꯤꯅꯤ ꯏꯕꯦꯝꯃ ꯅꯍꯥꯟ ꯃꯈꯩ ꯀꯦꯔꯣꯏꯅ ꯀꯦꯗꯕꯅꯤ ꯅꯇꯥ ꯀꯦꯕꯤ ꯑꯩꯁꯦ ꯐꯖꯗ꯭ꯔꯅꯦ ꯐꯖꯕꯅꯤꯗ ꯍꯧꯔꯛꯑꯅꯤꯃꯨꯛ ꯂꯥꯛꯑꯣ ꯆꯥꯅꯕ ꯇꯧꯔꯁꯦ ꯂꯩꯁꯅꯥꯒꯤ ꯃꯄꯥꯗꯨ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯏ ꯃꯆꯥ ꯑꯅꯤꯅ ꯃꯀꯦ ꯁꯦꯝꯕꯗꯨ ꯎꯕꯗ ꯍꯩꯃꯥ ꯏꯆꯥ ꯑꯅꯤꯗꯤ ꯂꯥꯏꯒꯤ ꯃꯆꯥꯕꯨ ꯃꯥꯜꯂꯦꯗꯅ ꯀꯔꯥꯏꯗꯕꯨ ꯆꯠꯀꯦ ꯍꯥꯏꯔꯤꯕꯅꯣ ꯀꯦꯕꯤꯅ ꯕꯥꯕꯥ ꯏꯇꯥꯒ ꯑꯩꯈꯣꯏ ꯑꯅꯤ ꯀꯩꯊꯦꯜ ꯐꯥꯎꯕꯗ ꯆꯠꯂꯨꯒꯦ ꯇꯧꯕꯅꯤ ꯂꯩꯁꯅꯥꯅ ꯀꯨꯏꯔꯣꯏ ꯄꯥꯕ ꯌꯨꯝꯗ ꯑꯗꯨꯝ ꯂꯩꯔꯝꯃꯨꯀꯣ ꯑꯃꯨꯛ ꯊꯣꯛꯂꯝꯒꯅꯨ ꯑꯩꯈꯣꯏ ꯊꯣꯛꯑꯦ ꯄꯥꯕ ꯍꯣꯏ ꯆꯠꯂꯨꯔꯣ ꯏꯄꯥ ꯌꯨꯝ ꯁꯪꯂꯝꯒꯦ ꯆꯠꯂꯨꯔꯣ ꯂꯩꯁꯅꯥꯒ ꯀꯦꯕꯤꯒꯗꯨ ꯀꯩꯊꯦꯜ ꯇꯝꯅ ꯂꯥꯛꯂꯝꯃꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯐꯖꯕꯗꯨ ꯎꯕꯗ ꯂꯩꯀꯥꯏꯒꯤ ꯄꯥꯈꯪꯁꯤꯡꯗꯨ ꯉꯥꯎꯔꯝꯃꯤ ꯍꯥꯟꯅ ꯀꯣꯏꯔꯝꯃꯁꯨ ꯐꯒꯗꯕꯅꯤ ꯈꯟꯅ ꯆꯥꯛꯅ ꯁꯣꯟꯅꯗꯨ ꯂꯩꯍꯧꯏ ꯁꯨꯝ ꯂꯥꯛꯄꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯀꯩꯊꯦꯜ ꯌꯧꯔꯛꯂꯝꯃꯤ ꯐꯅꯦꯛ ꯐꯤ ꯌꯣꯜꯂꯤꯕ ꯃꯐꯝ ꯑꯗꯨ ꯆꯪꯂꯛꯏ ꯀꯦꯕꯤꯅ ꯏꯅꯦ ꯑꯁꯤꯒꯤ ꯐꯅꯦꯛ ꯐꯤꯁꯤꯕꯨ ꯀꯌꯥꯃꯨꯛꯀ ꯄꯤꯒꯦ ꯕꯦꯃꯥ ꯌꯥꯝꯕ ꯅꯠꯇꯦꯗ ꯏꯕꯦꯝ ꯑꯩꯈꯣꯏꯅ ꯂꯧꯒꯦ ꯍꯥꯏꯔꯕꯗꯤ ꯈꯔ ꯇꯥꯒꯦ ꯅꯁꯛꯅ ꯅꯁꯛ ꯐꯖꯔꯤꯕ ꯏꯆꯥ ꯂꯩꯁꯥꯕꯤ ꯑꯅꯤꯗꯤ ꯍꯩ ꯄꯥꯈꯪꯅ ꯐꯖꯈꯤꯅꯤꯀꯣ ꯂꯩꯁꯅꯥꯅ ꯑꯁ ꯏꯅꯦꯒꯤ ꯋꯥꯍꯩꯁꯤꯗꯤ ꯋꯥ ꯅꯠꯇꯦꯅꯦ ꯅꯈꯣꯏ ꯑꯅꯤꯅ ꯂꯥꯛꯄꯗ ꯀꯩꯊꯦꯜ ꯐꯝꯕꯤ ꯅꯨꯄꯤꯁꯤꯡꯁꯤꯅ ꯍꯥꯏꯅꯔꯤꯕꯗꯣ ꯇꯥꯔꯝꯒꯅꯤꯗ ꯅꯈꯣꯏ ꯑꯅꯤꯁꯨ ꯑꯁꯨꯛ ꯀꯨꯏꯅ ꯀꯩꯊꯦꯜ ꯐꯝꯂꯛꯄꯁꯦ ꯏꯆꯥ ꯑꯅꯤꯒꯨꯝꯅ ꯐꯖꯕ ꯑꯃꯨꯛꯇ ꯎꯔꯛꯇ꯭ꯔꯤꯅꯦ ꯀꯦꯕꯤꯅ ꯏꯅꯦ ꯐꯅꯦꯛ ꯐꯤꯁꯦ ꯄꯤꯕꯤꯔꯣ ꯑꯩꯈꯣꯏ ꯄꯣꯠ ꯆꯩ ꯑꯇꯣꯞꯄ ꯈꯔꯁꯨ ꯂꯩꯗꯧ ꯂꯩꯔꯤ ꯐꯅꯦꯛ ꯐꯤ ꯑꯗꯨ ꯂꯧꯔꯒ ꯃꯗꯨꯒꯤ ꯃꯇꯤꯛ ꯆꯥꯕ ꯁꯦꯜꯗꯨ ꯄꯤꯔꯝꯂꯒ ꯂꯩꯁꯅꯥ ꯑꯃꯗꯤ ꯀꯦꯕꯤ ꯀꯩꯊꯦꯜ ꯑꯗꯨ ꯀꯨꯏꯅ ꯊꯣꯛꯂꯛꯇꯕꯒꯤ ꯑꯇꯣꯞꯄ ꯀꯔꯤ ꯂꯩꯕ ꯌꯥꯒꯦ ꯍꯥꯏꯗꯅ ꯆꯠꯇꯨꯅ ꯌꯦꯡꯂꯝꯃꯤ ꯁꯨꯝ ꯆꯠꯂꯛꯄꯅ ꯉꯥ ꯌꯣꯜꯂꯤꯕ ꯄꯣꯠꯐꯝ ꯑꯗꯨ ꯌꯧꯔꯛꯂꯝꯃꯤ ꯉꯥꯟꯕꯒ ꯄꯥꯏꯈꯣꯝꯕꯒꯁꯨ ꯄꯣꯠꯐꯝ ꯑꯃꯗꯒꯤ ꯉꯥ ꯂꯩꯔꯒ ꯊꯣꯛꯂꯛꯄ ꯃꯇꯝꯗꯗꯤ ꯄꯥꯏꯈꯣꯝꯕꯅ ꯂꯩꯁꯅꯥ ꯑꯃꯗꯤ ꯀꯦꯕꯤ ꯂꯥꯛꯂꯤꯕꯗꯨ ꯎꯔꯝꯃꯤ ꯏꯇꯥ ꯌꯦꯡꯉꯨꯇꯣ ꯅꯍꯥꯟ ꯏꯕꯥꯅꯤꯅ ꯌꯦꯟ ꯂꯩꯕ ꯆꯠꯄꯗ ꯐꯤ ꯁꯨꯔꯝꯕ ꯂꯩꯁꯥꯕꯤꯗꯨꯅꯤ ꯑꯃꯁꯤꯅ ꯃꯃꯥꯟꯅꯕꯤ ꯑꯣꯏꯔ ꯃꯥꯜꯂꯦ ꯑꯁ ꯑꯅꯤꯃꯛ ꯂꯣꯏ ꯐꯖꯩꯍꯦ ꯑꯗꯨꯕꯨ ꯑꯩꯒꯤꯁꯤꯅ ꯈꯔꯗꯤ ꯍꯦꯜꯂꯤ ꯏꯁ ꯑꯩꯒꯤ ꯒꯥꯏꯅ ꯃꯥꯒꯤ ꯑꯣꯏꯔꯕꯒ ꯃꯥꯜꯂꯦ
ꯍꯥꯏꯒꯨꯝꯂꯗꯅ ꯐꯖꯩꯅꯦ ꯃꯁꯤꯁꯨ ꯅꯨꯄꯤꯒꯤ ꯋꯥꯈꯜꯒ ꯂꯩꯔꯝꯗꯕ ꯑꯩꯁꯦ ꯊꯃꯣꯏꯗ ꯀꯩꯅꯣꯝ ꯐꯥꯎꯔꯛꯏꯅꯤ ꯏꯇꯥꯎ ꯑꯁꯤꯗꯕꯨ ꯉꯥꯎꯗ꯭ꯔꯗꯤ ꯂꯣꯏꯔꯕ ꯍꯥꯏꯗꯨꯅꯤ 이반이 ꯊꯦꯡꯊꯕꯗꯤ ꯑꯇꯣꯞꯄꯅ ꯍꯥꯏꯈ꯭ꯔꯗꯤ 이반이네 ꯋꯥꯈꯜ ꯅꯨꯡꯉꯥꯏꯍꯧꯔꯣꯏ ꯂꯥꯛꯑꯣ ꯃꯇꯨꯡ ꯏꯟꯅꯔꯨꯁꯤ ꯄꯥꯏꯈꯣꯝꯕꯒ ꯉꯥꯟꯕꯒꯁꯨ ꯂꯩꯁꯅꯥꯒ ꯀꯦꯕꯤꯒꯒꯤ ꯃꯇꯨꯡ ꯏꯟꯅꯔꯛꯏ ꯀꯦꯕꯤꯒ ꯂꯩꯁꯅꯥꯒꯁꯨ ꯑꯁꯨꯝ ꯀꯣꯏꯅ ꯆꯠꯄꯗ ꯂꯩꯕ ꯌꯥꯕ ꯄꯣꯠꯆꯩ ꯂꯩꯔꯒ ꯌꯨꯝꯗ ꯍꯜꯂꯁꯦ ꯍꯥꯏꯗꯨꯅ ꯀꯩꯊꯦꯜ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯏ ꯃꯈꯣꯏ ꯑꯅꯤꯒꯤ ꯇꯨꯡꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯏꯟꯅꯔꯛꯄꯒꯤ ꯃꯑꯣꯡ ꯇꯧꯕꯗꯨꯗ ꯀꯦꯕꯤꯅ ꯇꯨꯡꯐ ꯂꯩꯊꯣꯛꯂꯒ ꯌꯦꯡꯂꯨꯕꯗ ꯄꯥꯈꯪ ꯑꯅꯤꯅ ꯇꯨꯡꯗ ꯏꯟꯅꯔꯛꯂꯤꯕꯗꯨ ꯎꯔꯝꯃꯤ ꯑꯁꯤꯗꯤ ꯅꯍꯥꯟ ꯏꯇꯥ ꯅꯪꯉꯣꯟꯗꯒꯤ ꯌꯦꯟ ꯂꯩꯕ ꯂꯥꯛꯈꯤꯕ ꯄꯥꯈꯪ ꯑꯅꯤꯗꯨꯅꯤ ꯍꯥ ꯀꯅꯥꯕꯣ ꯂꯩꯁꯅꯥꯁꯨ ꯇꯨꯡ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯕꯅꯤ ꯃꯁꯛ ꯃꯇꯧ ꯐꯖꯕ ꯋꯥꯡ ꯆꯥꯎꯕ ꯄꯥꯈꯪ ꯑꯅꯤꯅ ꯇꯨꯡꯗ ꯂꯩꯔꯝꯕꯗꯨꯗ ꯀꯦꯕꯤꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯌꯦꯟ ꯂꯩꯕ ꯂꯥꯛꯄꯗꯨꯅ ꯍꯥꯏꯔꯛꯄꯗꯨꯗ ꯏꯀꯥꯏꯔꯞ ꯇꯧꯏ ꯂꯩꯁꯅꯥꯅ ꯏꯇꯥ ꯅꯪꯁꯤꯗꯤ ꯃꯤꯒꯤ ꯃꯥꯡꯁꯤꯗ ꯍꯦꯛꯇ ꯍꯥꯏꯌꯦꯃꯤ ꯄꯥꯏꯈꯣꯝꯕꯅ ꯁꯣꯝꯁꯤꯔꯣ ꯌꯦꯟ ꯂꯣꯏꯕꯤꯗꯣ ꯅꯍꯥꯟ ꯑꯩꯈꯣꯏꯅ ꯂꯥꯛꯄꯗꯗꯤ ꯊꯦꯡꯅꯔꯝꯗꯦꯅ ꯉꯥꯟꯕꯅ ꯄꯥꯏꯈꯣꯝꯕꯒꯤ ꯄꯥꯝꯕꯣꯝꯗ ꯈꯨꯖꯤꯟꯅ ꯁꯤꯛꯂꯒ ꯀꯔꯤꯅꯣ ꯃꯤ ꯏꯀꯥꯏꯔꯝꯃꯣꯏꯁꯨ ꯈꯪꯗꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯗꯨꯕ ꯑꯁ ꯑꯩꯗꯤꯕ ꯑꯝꯇ ꯌꯥꯔꯛꯇꯕ ꯇꯥꯔꯦ ꯇꯧꯔꯤꯁꯦ ꯌꯥꯝ ꯐꯩ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗꯗꯤ ꯁꯦꯜ ꯊꯣꯛꯆꯅꯕ ꯊꯕꯛ ꯇꯧꯔꯤꯗꯣ ꯌꯥꯝ ꯐꯩ ꯃꯇꯝ ꯑꯔꯦꯝꯕꯗ ꯃꯥꯡꯍꯜꯂꯒ ꯂꯩꯗꯨ ꯁꯔꯨꯛꯄꯨꯗꯤ ꯅꯠꯇ꯭ꯔꯅꯤ ꯏꯇꯥꯎ ꯍꯣꯏ ꯌꯥꯝ ꯐꯩ ꯂꯩꯁꯅꯥꯗꯣ ꯍꯥꯏꯐꯦꯠ ꯅꯣꯛꯆꯩ ꯀꯦꯕꯤꯗꯨ ꯄꯥꯏꯈꯣꯝꯕꯒꯤ ꯋꯥꯗꯨꯗ ꯃꯁꯥꯗ ꯄꯥꯟꯕꯒꯨꯝꯅ ꯈꯤꯇꯪ ꯏꯀꯥꯏꯕꯣꯏ ꯁꯥꯎꯅꯤꯡꯕꯣꯏ ꯇꯧꯔꯝꯃꯤ ꯀꯦꯕꯤꯅ ꯑꯣ ꯅꯣꯏꯒꯤꯁꯦ ꯑꯗꯨ ꯍꯥꯏꯅꯕ ꯑꯁꯨꯛ ꯁꯥꯡꯈ꯭ꯔꯕ ꯂꯝꯕꯤꯁꯦ ꯇꯥꯟꯅꯔꯛꯏꯔꯣ ꯂꯩꯁꯅꯥꯅ ꯏꯇꯥ ꯅꯪꯁꯤꯗꯤꯕ ꯃꯤ ꯏꯀꯥꯏꯅꯕꯅ ꯄꯥꯏꯈꯣꯝꯕꯅ ꯃꯤꯡ ꯁꯨꯝ ꯈꯪꯖꯕ ꯌꯥꯒꯗ꯭ꯔꯣ ꯁꯨꯝ ꯀꯦꯕꯤꯅ ꯍꯩꯃꯥ ꯃꯤꯡꯒꯤ ꯑꯣꯏꯔꯦ ꯑꯩꯗꯤ ꯋꯥꯈꯜꯁꯦ ꯁꯤꯔꯥꯟꯅꯅ ꯈꯜꯂꯨꯔꯦꯗꯅ ꯑꯣ ꯑꯩꯒꯤꯅ ꯀꯦꯕꯤ ꯑꯗꯨꯒ ꯏꯇꯥꯁꯤꯒꯤꯅ ꯂꯩꯁꯅꯥ ꯑꯩꯒꯤꯅ ꯄꯥꯏꯈꯣꯝꯕ ꯑꯗꯨꯒ ꯏꯇꯥꯎꯁꯤꯒꯤꯅ ꯉꯥꯟꯕ ꯁꯨꯝ ꯁꯛꯈꯪꯅꯕ ꯌꯥꯅꯤꯀꯣ ꯂꯩꯁꯅꯥꯅ ꯌꯥꯏꯌꯦ ꯀꯩꯒꯤ ꯌꯥꯔꯣꯏꯗꯣꯏꯅꯣ ꯉꯥꯟꯕꯅ ꯁꯨꯝ ꯂꯦꯞꯄꯒ ꯂꯩꯕꯁꯦ ꯅꯨꯡꯉꯥꯏꯇꯦ ꯆꯠꯅ ꯋꯥꯔꯤ ꯁꯨꯝ ꯁꯥꯁꯤꯗꯅ ꯂꯩꯁꯅꯥꯅ ꯍꯣꯏ ꯌꯥꯏꯌꯦ ꯀꯩꯁꯨ ꯀꯥꯏꯗꯦ ꯄꯥꯏꯈꯣꯝꯕꯅ ꯀꯦꯕꯤꯒꯤ ꯅꯨꯡꯁꯤꯅꯕ ꯅꯨꯄꯥꯒ ꯂꯩꯕ꯭ꯔꯣ ꯑꯁ ꯂꯩꯇꯦꯗ ꯀꯥꯏꯗꯅꯤ ꯅꯨꯄꯥꯒꯅꯦ ꯑꯃꯨꯛꯐꯥꯎ ꯀꯣꯏꯔꯛꯇ꯭ꯔꯤꯌꯦ ꯍꯥꯏꯁꯨ ꯍꯥꯏꯔꯛꯇꯦ ꯀꯩꯒꯤꯅꯣ ꯍꯥꯏꯁꯤꯕꯣ ꯃꯣꯏꯕꯨ ꯃꯃꯤꯠꯀ ꯂꯣꯏ ꯇꯥꯡꯉ ꯖꯥꯠꯂꯣ ꯈꯪꯗꯦꯅꯦ ꯑꯗꯨꯗꯤ ꯑꯩꯁꯨ ꯉꯥꯟꯕꯅ ꯂꯩꯁꯅꯥꯒꯤꯗꯤ ꯅꯨꯡꯁꯤꯅꯖꯕ ꯅꯨꯄꯥꯒ ꯂꯩꯕ꯭ꯔꯣ ꯋꯥ ꯂꯥꯟꯒ ꯀꯩꯝ ꯉꯥꯡꯗ꯭ꯔꯤꯁꯤꯕꯣ ꯑꯩꯉꯣꯟꯗ ꯋꯥ ꯉꯥꯡꯉꯛꯇ꯭ꯔꯁꯨ ꯁꯨꯝ ꯉꯥꯡꯒꯗ꯭ꯔꯣꯏꯕꯣ ꯅꯨꯡꯁꯤꯅꯕ ꯅꯨꯄꯥꯕꯨꯗꯤ ꯂꯩꯇꯦ ꯏꯇꯥ ꯀꯦꯕꯤꯒ ꯆꯞ ꯃꯥꯟꯅꯩ ꯏꯇꯥꯎꯒꯩꯒꯁꯨ ꯅꯨꯄꯤ ꯑꯃꯐꯥꯎ ꯀꯣꯏꯔꯛꯇ꯭ꯔꯤ ꯑꯗꯨꯅ ꯅꯈꯣꯏ ꯑꯅꯤꯁꯨ ꯏꯇꯥꯎ ꯏꯕꯥꯅꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯌꯥꯕꯤꯔꯣꯗꯅ ꯍꯩꯃꯥ ꯌꯥꯝ ꯏꯀꯥꯏ ꯈꯪꯗꯤꯌꯦ ꯇꯟꯖꯩꯗ ꯁꯩꯇ ꯁꯨꯝ ꯀꯥꯟꯁꯤꯗ ꯏꯀꯥꯏ ꯊꯤꯔꯗꯤ ꯆꯨꯛ ꯁꯥꯎꯔꯗꯧꯕ ꯄꯥꯏꯈꯣꯝꯕꯅ ꯏꯇꯥꯎꯗꯤ ꯋꯥꯒꯁꯦ ꯍꯦꯛꯇ ꯍꯥꯏꯖꯤꯟꯕꯤꯅꯤꯀꯣ ꯑꯩꯐꯥꯎ ꯁꯣꯝꯗ ꯍꯥꯏꯕ ꯉꯝꯗꯅ ꯂꯩꯔꯦ ꯑꯗꯨꯒ ꯃꯥꯅ ꯍꯦꯛꯇ ꯍꯥꯏꯖꯤꯜꯂꯦꯃꯤ ꯏꯊꯟꯗꯒꯤ ꯍꯥꯏꯕ꯭ꯔꯣ ꯑꯩꯅ ꯅꯪꯒꯤꯁꯨ ꯌꯥꯎꯅ ꯍꯥꯏꯕꯤꯔꯝꯃꯤꯗꯨꯗꯤ ꯂꯩꯁꯅꯥꯒ ꯀꯦꯕꯤꯒꯗꯨ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯇꯧꯗꯨꯗ ꯅꯣꯛꯏ ꯃꯇꯝ ꯃꯥꯁꯨ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯆꯍꯤ 12 ꯐꯥꯔꯛꯂꯦ ꯂꯩꯁꯅꯥ ꯑꯃꯗꯤ ꯉꯥꯟꯕ ꯅꯨꯡꯁꯤꯅꯔꯛꯄ ꯀꯦꯕꯤꯒ ꯄꯥꯏꯈꯣꯝꯕꯒꯁꯨ ꯑꯗꯨꯃꯉꯥꯏ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯅꯨꯄꯥꯒꯤ ꯑꯍꯜ ꯂꯃꯟ ꯊꯥꯔꯛꯇꯨꯅ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝꯁꯨ ꯂꯦꯞꯂꯝꯃꯤ ꯂꯩꯁꯅꯥꯒ ꯀꯦꯕꯤꯒꯁꯨ ꯍꯥꯟꯅꯗꯒꯤ ꯌꯥꯝꯅ ꯍꯣꯡꯂꯝꯃꯤ ꯀꯦꯕꯤ ꯆꯥꯛ ꯐꯥꯎꯕ ꯊꯣꯡꯅꯤꯡꯂꯝꯗꯕꯗꯨ ꯆꯥꯛ ꯏꯟꯁꯥꯡ ꯐꯖꯅ ꯊꯣꯡꯕ ꯍꯩꯔꯗꯨꯅ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡꯁꯨ ꯃꯥꯅ ꯂꯣꯏꯅ ꯇꯧꯔꯝꯃꯤ ꯂꯩꯁꯅꯥꯁꯨ ꯌꯦꯟ ꯉꯥꯅꯨ ꯍꯥꯟꯅꯒꯨꯝꯅ ꯃꯁꯤꯡ ꯌꯥꯝꯅ ꯂꯣꯏꯔꯝꯗꯦ ꯃꯥꯅ ꯂꯨꯍꯣꯡꯈ꯭ꯔꯒ ꯃꯄꯥ ꯃꯊꯟꯇ ꯁꯦꯟꯅꯕ ꯋꯥꯍꯧꯒꯅꯤ ꯈꯟꯗꯨꯅ ꯈꯔ ꯈꯖꯤꯛ ꯂꯣꯏꯔꯝꯃꯤ ꯑꯗꯨꯕꯨ ꯂꯩꯁꯅꯥ ꯍꯥꯟꯅꯒꯤ ꯃꯀꯦ ꯁꯦꯝꯅꯤ ꯈꯪꯂꯝꯗꯕꯗꯨ ꯍꯧꯖꯤꯛꯇꯤ ꯃꯀꯦ ꯁꯦꯝꯂꯒꯗ ꯂꯩꯔꯝꯃꯤ ꯃꯈꯣꯏ ꯂꯩꯀꯥꯏꯒꯤ ꯄꯥꯈꯪꯁꯤꯡꯗꯤ ꯂꯩꯁꯅꯥ ꯑꯃꯗꯤ ꯀꯦꯕꯤꯕꯨ ꯀꯣꯏꯍꯧꯗꯕꯒꯤ ꯆꯥꯛꯅ ꯇꯛꯁꯤ ꯁꯣꯟꯗꯨꯅ ꯍꯧꯖꯤꯛ ꯂꯩꯅꯔꯤ ꯃꯇꯝ ꯃꯥꯅ ꯀꯅꯥꯁꯨ ꯉꯥꯏꯕꯤꯗꯕꯅ ꯀꯦꯕꯤ ꯂꯩꯁꯅꯥ ꯂꯨꯍꯣꯡꯂꯝꯃꯤ ꯄꯥꯏꯈꯣꯝꯕꯒ ꯉꯥꯟꯕꯒꯁꯨ ꯌꯨꯝ ꯄꯨꯔꯛꯂꯕꯅꯤꯅ ꯊꯕꯛ suba ꯆꯠꯂꯝꯃꯤ ꯂꯨꯍꯣꯡꯕ ꯆꯍꯤ ꯐꯥꯔꯛꯄꯗ ꯃꯁꯥ ꯑꯃꯃꯝ ꯐꯪꯖꯗꯨꯅ ꯅꯨꯡꯉꯥꯏꯅ ꯏꯪꯅ ꯆꯤꯛꯅ ꯍꯔꯥꯎꯅ ꯄꯥꯜꯂꯝꯃꯤ ꯏꯔꯨ ꯂꯨꯖꯒꯅꯤ ꯈꯪꯂꯝꯗꯕ ꯀꯦꯕꯤꯗꯨ ꯉꯁꯤꯗꯤ ꯌꯨꯝ ꯑꯃꯒꯤ ꯃꯧ ꯑꯣꯏꯗꯨꯅ ꯌꯨꯝ ꯑꯗꯨꯒꯤ ꯑꯐꯕ ꯃꯧ ꯑꯣꯏꯔꯝꯃꯤ ꯂꯩꯁꯅꯥꯁꯨ ꯑꯗꯨꯃꯉꯥꯏ ꯃꯅꯦ ꯃꯀꯨ ꯃꯄꯨꯔꯣꯏꯕꯒꯤ ꯁꯦꯕꯥ ꯇꯧꯗꯨꯅ ꯑꯐꯕꯤ ꯃꯧ ꯑꯃꯗꯤ ꯑꯐꯕꯤ ꯃꯃꯥ ꯑꯃꯁꯨ ꯑꯣꯏꯔꯝꯃꯤ